ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯡꯁꯦꯜꯗ ꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯁꯛꯊꯤꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯂꯤꯟ ꯃꯉꯥꯡ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯧꯎ ꯁꯤꯡꯎꯕ ꯃꯇꯝꯅꯤ꯫ ꯃꯍꯩ ꯃꯍꯩ ꯃꯁꯥ ꯃꯁꯥꯒꯤ ꯂꯧ ꯁꯦꯝꯕꯅ ꯁꯦꯝꯕ, ꯃꯤꯒꯤ ꯈꯨꯂꯪ ꯁꯨꯕꯅ ꯁꯨꯕ ꯇꯧꯅꯔꯤ꯫ ꯂꯧꯕꯨꯛꯇ ꯊꯤꯜꯂꯨꯅꯕ ꯆꯥꯛ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯁꯧ ꯑꯗꯨꯛ ꯂꯥꯡꯅ ꯁꯦꯝꯂꯤꯕꯗꯨ꯫ ꯃꯆꯤꯟꯗꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ, ꯇꯤꯡꯊꯣꯛꯄ ꯃꯈꯩ ꯁꯥꯎꯅ ꯁꯣꯜꯂꯤ꯫ ꯂꯧꯕꯨꯛ ꯆꯠꯇꯣꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤꯅꯦꯕ, ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯄꯨꯏ ꯍꯥꯏꯕꯁꯤꯁꯨ ꯈꯪꯉꯤꯕꯅꯦꯕ꯫ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯒ ꯍꯦꯛꯇ ꯆꯠꯈꯤꯕ꯫ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯀꯥꯟꯁꯤꯗ ꯀꯨꯆꯨꯒꯁꯦ ꯂꯣꯏꯅ ꯃꯨꯁꯤꯜꯂꯅꯤꯕ꯫ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯦ ꯍꯥꯏꯁꯤꯅꯦ꯫ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯊꯤꯜꯂꯣꯏꯗꯣꯏꯅꯦ ꯑꯝꯇ ꯊꯤꯟꯗ꯭ꯔꯒ ꯑꯃꯨꯛ ꯆꯔꯥ ꯍꯦꯟꯒꯦ ꯍꯥꯏꯅꯤꯅꯦ꯫ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯂꯣꯛꯑꯀꯥꯟꯗ ꯑꯩꯁꯨ ꯆꯥꯕ ꯌꯥꯎꯗꯣꯏꯅꯦꯕ꯫ ꯃꯀꯣꯛꯇꯨ ꯈꯖꯤꯛ ꯆꯦꯞꯊꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯁꯥꯎꯅꯤꯡꯅ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ꯫ ꯃꯊꯧ ꯑꯗꯨ ꯇꯧꯅ ꯇꯧꯅ ꯍꯥꯏꯖꯩ꯫ ꯂꯥꯛꯇꯦꯕ ꯃꯗꯨꯁꯨ, ꯀꯔꯤ ꯇꯧ ꯂꯩꯕꯅꯣ ꯈꯪꯗꯦꯕ꯫ ꯉꯁꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯗꯨꯕꯨ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯏꯁꯧꯅꯦꯕ ꯇꯧꯔꯝꯗꯣꯏꯁꯦ꯫ ꯏꯊꯟꯇ ꯆꯠꯄ ꯇꯜꯂꯦꯅ ꯇꯧꯕꯁꯤꯗꯕ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔ ꯃꯥꯜꯂꯦ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯊꯣꯏꯅꯨꯅ, ꯍꯣ ꯂꯥꯛꯆꯔꯦ, ꯅꯇꯣꯟꯗ ꯆꯠꯇ꯭ꯔꯕꯁꯨꯅꯦ ꯃꯇꯝ ꯈꯖꯤꯛꯇꯪ ꯁꯣꯏꯅꯈꯤꯕꯗ ꯄꯣꯝꯃꯒ ꯂꯩꯔꯝꯃꯤꯅꯤꯅꯦ ꯏꯁꯧ ꯅꯣꯡꯃꯥꯡ ꯊꯥꯔꯒ꯫ ꯊꯣꯏꯕꯤꯅ, ꯏꯁꯧ ꯈꯔ ꯂꯥꯡꯒꯜꯂꯦ ꯍꯥꯏꯔꯗꯤ ꯃꯇꯝ ꯈꯪꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯀꯔꯤ ꯇꯧ ꯂꯩꯅꯣꯕ ꯉꯁꯥꯏꯗꯁꯨ? ꯉꯁꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯗꯨꯕꯨ ꯀꯦꯗꯅ ꯅꯥꯟꯗꯅ ꯂꯩꯔꯝꯅꯤꯅꯦ꯫ ꯂꯧꯕꯨꯛ ꯆꯠꯄꯁꯤꯗꯕꯨ ꯀꯌꯥꯝ ꯀꯦꯒꯦ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯏꯕꯦꯝꯃ, ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯅꯠꯇꯦꯀꯣ, ꯀꯦꯕ ꯀꯥꯏꯅ ꯍꯩꯅꯗꯦꯍꯦ, ꯑꯗꯨꯁꯨ ꯂꯧꯕꯨꯛ ꯆꯠꯄꯁꯤꯗ꯫ ꯑꯩꯗꯤꯅꯦ ꯇꯣꯛꯄꯨ ꯇꯣꯛꯈꯣ꯫ ꯅꯪꯗꯤ ꯍꯥꯏꯔꯤꯕ ꯅꯪꯗꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗ ꯂꯥꯝꯃꯛꯏ꯫ ꯌꯦꯡꯒꯦ, ꯅꯃꯥꯏꯗꯣ ꯑꯝꯇ ꯌꯦꯡꯒꯦꯕꯁꯦ꯫ ꯊꯣꯏꯕꯤ ꯇꯤꯡꯊꯣꯔꯛꯂꯤꯕ ꯊꯣꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯇꯨꯅ, ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯁꯥꯎꯅꯤꯡꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕꯅꯦ ꯍꯥꯏꯕ, ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯕꯒꯤ꯫ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯒꯦꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯒ ꯑꯣꯟꯈꯠꯇꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯆꯩꯁꯤꯜꯂꯛꯏꯅꯦ ꯃꯁꯦ꯫ ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯏꯔꯥꯜ ꯌꯥꯖꯗꯣꯏꯕ? ꯑꯩꯅ ꯀꯔꯤ ꯂꯥꯟꯗꯅ? ꯁꯤ ꯐꯥꯎꯗꯅꯦ ꯅꯪꯅꯅꯕ ꯆꯦꯜꯂꯛꯏꯕꯅꯤ ꯈꯪꯉꯕ? ꯅꯪꯅ ꯇꯧꯔꯝꯒꯗꯕ ꯏꯁꯧꯗꯨ ꯈꯪꯗꯅ꯫ ꯍꯣꯏ ꯌꯥꯔꯦ, ꯅꯪꯅ ꯉꯝꯖꯔꯣ꯫ ꯃꯥꯅꯉꯩ ꯂꯥꯜꯂꯒ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯅꯅꯕ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯊꯣꯏꯅꯨꯗ ꯄꯤꯁꯤꯜꯂꯝꯗꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯥꯅ ꯍꯦꯛꯇ ꯉꯝꯈꯤꯕ, ꯂꯥꯟꯅ ꯑꯆꯨꯝꯕ ꯍꯦꯛꯇ ꯁꯛꯈꯤꯕ꯫ ꯅꯪꯅꯕꯁꯨ ꯂꯥꯛꯄꯤꯔꯤꯕ ꯍꯔꯥꯎꯒꯤꯗꯤ ꯍꯥꯏꯗꯦ, ꯃꯇꯝ ꯈꯖꯤꯛ ꯆꯣꯟꯊꯈꯤꯕꯒꯤꯕꯨ ꯑꯁꯨꯃꯥꯏꯅ ꯍꯦꯛꯇ ꯉꯥꯡꯒꯅꯤꯕ꯫ ꯀꯩꯅꯣ ꯑꯗꯨꯗ ꯑꯃꯨꯛ ꯁꯨꯛꯇꯅ ꯄꯩꯗꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯕ? ꯍꯣ ꯂꯥꯛꯆꯔꯤ ꯁꯅꯥ ꯏꯕꯦꯝꯃ꯫ ꯁꯣꯝꯗ ꯆꯥꯎꯔꯦꯜꯅ, ꯂꯧꯕꯨꯛꯁꯤꯗꯤ ꯐꯖꯔꯦꯍꯦ, ꯏꯁꯪꯒ ꯁꯪꯉꯗꯅ ꯃꯤꯠ ꯌꯥꯝꯅ ꯏꯪꯍꯟꯗ꯭ꯔꯣ? ꯇꯣꯝꯄꯣꯛꯅ, ꯍꯣꯏ, ꯏꯪꯕꯨꯗꯤ ꯂꯥꯎꯕ꯫ ꯑꯗꯨꯗ ꯏꯇꯥꯎꯗꯤ ꯌꯨꯝ ꯍꯟꯅꯤꯡꯕꯒ ꯐꯥꯎꯗꯕ ꯃꯥꯜꯂꯤ꯫ ꯄꯩꯁꯥ ꯄꯥꯏꯕ ꯏꯇꯥꯎꯒꯤ ꯃꯇꯨꯡ ꯏꯟꯕꯁꯦ ꯋꯥꯔꯦꯗ, ꯏꯕꯣꯛꯀꯤ ꯈꯣꯟꯊꯤ ꯆꯥꯕꯗ꯫ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯠꯇꯦ, ꯅꯊꯤꯕꯣꯡ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯕꯗꯣ ꯑꯩꯒꯤ ꯏꯄꯥꯜꯗ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯇꯨꯡ ꯏꯅꯤꯡꯗ꯭ꯔꯗꯤ ꯃꯍꯤ ꯃꯆꯨꯝ ꯈꯔ ꯆꯥꯕ ꯐꯪꯖꯔꯤꯗꯣ ꯐꯪꯂꯣꯏꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩꯒꯤꯗꯤꯅꯦ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯇꯨꯡ ꯏꯅꯤꯡꯗ꯭ꯔꯕꯁꯨ ꯅꯕꯣꯛ ꯍꯅꯨꯕꯤꯗꯨꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯖꯔꯨꯆꯣꯅ꯫ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ, ꯅꯪꯁꯤꯗꯤ ꯁꯥꯎꯒꯟꯈ꯭ꯔꯦ ꯑꯑꯣꯏꯕ꯫ ꯁꯤꯗ ꯐꯝꯃꯛꯏꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦꯕ, ꯌꯨꯝ ꯍꯟꯅꯤꯡꯗ꯭ꯔꯤꯕ ꯍꯥꯏꯕꯅꯤꯗ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯌꯨꯝꯗ ꯍꯜꯂꯒ ꯀꯩꯗꯧꯔꯨꯗꯧꯔꯤꯒꯦ? ꯐꯝꯃꯤꯕꯁꯦ ꯃꯔꯝ ꯂꯩꯇꯅ ꯐꯝꯃꯤꯕꯅꯤ꯫ ꯆꯕꯦꯡ ꯉꯥꯡꯉꯛꯀꯅꯨ, ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯣ ꯆꯨꯝꯅ ꯂꯩꯌꯨ꯫ ꯇꯣꯝꯄꯣꯛ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯐꯣꯡꯅ ꯁꯥꯎꯔꯨꯕꯗꯤ ꯉꯝꯗꯕꯅ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ꯫ ꯁꯛꯇꯥꯃꯛꯅ ꯃꯤ ꯃꯥꯟꯗ꯭ꯔꯦ, ꯈꯣꯟꯗꯥ ꯂꯛꯇꯥꯗꯨꯅ ꯍꯥꯎꯇ꯭ꯔꯤꯕ, ꯄꯩꯁꯥ ꯄꯥꯏꯔꯦ ꯀꯥꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯃꯥꯜꯂꯤꯅꯦ꯫ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ, ꯅꯨꯄꯤꯅ ꯌꯥꯕꯤꯗ꯭ꯔꯤꯗꯣ꯫ ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯃꯅꯥꯗꯤ ꯁꯤꯟꯈ꯭ꯔꯕ꯫ ꯍꯩ ꯁꯛꯇꯥ ꯊꯤ, ꯅꯅꯥꯗꯣ ꯄꯪꯕ꯭ꯔꯣ? ꯑꯁ
ꯀꯩꯁꯨ ꯅꯠꯇꯦꯕ ꯆꯤꯟ ꯁꯨꯝ ꯂꯦꯡꯕꯁꯤꯕꯨ ꯌꯥꯗꯕ꯭ꯔꯣ? ꯅꯪ ꯑꯃ ꯏꯕꯣ ꯈꯨꯅꯝꯁꯤꯅ ꯅꯞꯁꯤꯜꯂꯛꯇꯅꯅꯦ ꯊꯥꯛꯄꯅ ꯑꯩꯅ ꯊꯥꯛꯑꯒ ꯃꯤꯋꯥꯅ ꯃꯤꯒꯤ ꯉꯥꯡꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯇꯣꯃꯥꯜ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯅꯪꯕꯨ ꯅꯆꯥ ꯅꯨꯄꯤꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯕ꯭ꯔꯅꯦꯍꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯃꯇꯝꯗꯤ ꯐꯅ ꯍꯧꯖꯤꯜꯂꯦꯅꯦ꯫ ꯔꯥꯁꯤ ꯏꯁꯧ ꯇꯧꯔꯛꯏ꯫ ꯍꯣ ꯍꯥꯏꯔꯝꯕꯅꯦ ꯅꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯕ ꯋꯥꯕꯨ ꯀꯩꯅꯣ? ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯀꯦ ꯁꯦꯝꯗꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ꯫ ꯐꯅꯗꯤ ꯆꯥꯎꯔꯤ, ꯒ꯭ꯌꯥꯟꯗꯤ ꯐꯅ ꯌꯥꯝꯅ ꯇꯥꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯗꯦ, ꯍꯥꯏꯔꯕꯁꯨ ꯂꯧꯗꯦ, ꯉꯥꯡꯂꯕꯁꯨ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯀꯔꯝꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯖꯗ꯭ꯔꯦꯗ꯫ ꯃꯇꯣꯟꯇ ꯌꯥꯎꯖꯕꯒꯤ ꯑꯗꯨ ꯄꯪꯀꯦ ꯀꯦꯕ ꯑꯣꯏꯔꯤꯅꯤꯗ, ꯀꯣꯟꯅ ꯑꯗꯨꯝ ꯐꯖꯔꯛꯆꯅꯤꯗ, ꯄꯉꯥꯡꯗꯁꯨ ꯉꯥꯡꯕꯤꯔꯨꯔꯅꯨ꯫ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯗꯨꯗꯅꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯕꯁꯦ꯫ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯧꯅꯔꯤꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯎꯔꯤꯕꯅꯤ, ꯈꯪꯉꯤꯕꯅꯤ, ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯁꯟꯅꯗ꯭ꯔꯤꯕꯅꯤ꯫ ꯂꯧꯕꯨꯛ ꯀꯨꯝꯃꯤꯟꯅꯔꯤꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯍꯪꯂꯛꯏ꯫ ꯀꯔꯤꯅꯣꯅꯦꯍꯦ, ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯁꯨ ꯊꯣꯛꯇꯗꯥꯏꯅꯦ, ꯑꯇꯩ ꯑꯉꯥꯡꯁꯤꯡꯗꯧꯅ? ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯨ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯕꯗꯤꯅꯦ ꯌꯥꯝꯅ ꯐꯔꯕꯅꯤ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯅꯦ, ꯃꯄꯥꯟ ꯊꯣꯛꯆꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦ ꯃꯔꯤꯟ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯕ, ꯁꯤꯃ ꯐꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ꯫ ꯊꯕꯛ ꯏꯪꯈꯥꯡꯁꯤꯅꯅꯦ ꯇꯧꯅꯤꯡ ꯅꯨꯃꯤꯠꯇꯅꯅꯦ ꯑꯃꯨꯛ ꯇꯧꯅꯤ, ꯇꯧꯅꯤꯡꯗꯕ ꯅꯨꯃꯤꯠꯇꯅ ꯑꯃꯠꯇ ꯇꯧꯔꯣꯏ꯫ ꯇꯟꯕ ꯅꯨꯃꯤꯠꯇꯗꯤꯅꯦ ꯊꯕꯥꯛ ꯐꯨꯜꯂꯕ ꯐꯥꯎꯕꯗ ꯏꯁꯤꯡ ꯀꯟꯕ ꯇꯟꯗꯅ ꯊꯛꯇꯕꯤ ꯇꯣꯛꯄ ꯑꯉꯥꯡꯅꯤꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯤꯡꯁꯦꯜꯁꯦ ꯑꯗꯨꯝ ꯀꯣꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕ, ꯀꯔꯤꯅꯣ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯃꯇꯣꯟꯇ ꯄꯉꯥꯡꯗ ꯉꯥꯡꯒꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗ ꯇꯧꯔꯨꯅꯨ ꯇꯣꯛꯑꯣ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ꯫ ꯈꯨꯂꯪ ꯅꯨꯄꯤꯁꯤꯡꯗꯨ ꯔꯥꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯟꯅ ꯅꯣꯛꯏ꯫ ꯊꯣꯏꯅꯨꯅ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏ ꯊꯣꯛꯂꯛꯄꯗꯒꯤ ꯂꯥꯡꯕ ꯏꯁꯧꯗꯨꯅ ꯂꯧꯕꯨꯛ ꯃꯐꯝ ꯌꯧꯗꯣꯔꯤꯁꯤꯐꯥꯎꯗ ꯑꯗꯨꯝ ꯂꯥꯡꯗꯅ ꯂꯩ꯫ ꯃꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯁꯦ ꯈꯥꯎꯁꯦ ꯅꯪ ꯑꯃꯨꯛ ꯌꯥꯜꯂꯣ, ꯑꯩ ꯈꯨꯗꯥꯡꯁꯦ ꯁꯤꯗꯔꯦꯕ꯫ ꯊꯣꯏꯕꯤꯅ ꯈꯥꯎꯗꯨ ꯊꯣꯏꯅꯨꯗꯒꯤ ꯂꯧꯏ, ꯃꯆꯤꯟꯗꯁꯨ ꯂꯦꯞꯇꯦ꯫ ꯀꯅꯥꯅꯕꯨ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣꯕ? ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯨꯅꯦ, ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯀꯥꯟꯁꯤꯗ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯆꯠꯇꯣꯏꯅꯦꯕ, ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯆꯩꯕꯤꯔꯛꯇꯣꯏꯕ ꯊꯦꯡꯅ ꯂꯥꯛꯑꯦꯅ꯫ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯅꯠꯇ꯭ꯔꯕ? ꯈꯔ ꯉꯟꯅ ꯂꯥꯛꯑꯝꯃꯗꯤ ꯁꯤ ꯊꯣꯛꯀꯗ꯭ꯔꯕ? ꯌꯥꯔꯦꯕ, ꯑꯩꯈꯣꯏ ꯏꯅꯝꯇꯣꯟꯒꯤ ꯏꯁꯧꯗꯒꯤ ꯅꯪꯅꯕꯨ ꯍꯦꯟꯅ ꯍꯦꯟꯈ꯭ꯔꯦ꯫ ꯍꯣꯔꯦꯟ ꯏꯃꯥꯅ ꯆꯩꯔꯛꯑꯗꯤ ꯑꯩ ꯍꯥꯏꯒꯦ ꯐꯖꯅ꯫ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯇꯞꯊꯔꯛꯏ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯌꯥꯅꯤꯗ, ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯆꯩꯕꯤꯅꯤ, ꯑꯩꯈꯣꯏ ꯏꯃꯥꯒꯤꯕꯨ ꯑꯩꯒ ꯑꯗꯨꯝ ꯉꯥꯡꯅꯖꯔꯒꯦ꯫ ꯑꯗꯣ ꯅꯣꯏ ꯏꯅꯝꯇꯣꯟꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯍꯥꯟꯅꯗꯧꯅ ꯇꯧꯔꯤꯕꯣ? ꯑꯩ ꯂꯥꯛꯄꯗꯗꯤ ꯈꯔ ꯐꯔꯤꯕꯣꯏ ꯅꯤꯡꯉꯤꯗ, ꯍꯥꯟꯅꯗꯧꯅ ꯌꯧ ꯇꯧꯔꯛꯇꯦ꯫ ꯈꯪꯗꯦꯗ ꯊꯣꯏꯕꯤ, ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯏꯗꯨꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯔꯦꯝꯅꯕ ꯈꯣꯟꯖꯦꯜꯗ, ꯑꯣꯏ ꯂꯩꯁꯥꯕꯤ, ꯉꯥꯏꯈꯣꯅꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯊꯣꯔꯛꯏ, ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯣꯏꯔꯝꯃꯤ ꯍꯩꯅꯗꯕ ꯃꯤꯁꯛ ꯑꯗꯨ, ꯆꯥꯎꯔꯦꯜ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯊꯣꯏꯅꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯩ ꯂꯩꯔꯤꯀꯥꯏꯁꯦ ꯎꯁꯤꯟꯅꯗꯗꯅ ꯍꯟꯅꯒ ꯌꯦꯡꯂꯝꯗꯕꯤ ꯆꯠꯈꯤꯕꯩ ꯋꯥꯅꯤꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥ ꯃꯥꯜꯂꯨꯔꯒꯦ? ꯊꯣꯏꯅꯨ ꯍꯩꯅꯗꯕ ꯁꯛꯇꯝ ꯎꯠꯂꯝꯗꯨꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯆꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ ꯆꯥꯎꯔꯦꯜꯒꯤ ꯃꯐꯝꯗꯗꯤ꯫ ꯑꯣꯏ ꯉꯥꯏꯈꯣ! ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ, ꯃꯃꯤꯠꯇꯨꯅ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯁꯦ ꯌꯥꯝꯅ ꯎꯁꯤꯠꯈꯤꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ, ꯍꯥ? ꯑꯩꯒꯤ ꯋꯥꯗ ꯊꯑꯣꯏꯅ ꯇꯥꯁꯤꯟꯅꯗꯗꯨꯅ ꯆꯠꯄ ꯉꯝꯂꯤꯕꯁꯦ ꯅꯪ ꯈꯛꯇꯅꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯅ, ꯇꯥ ꯆꯥꯎꯔꯦꯜ, ꯃꯁꯦ ꯂꯝꯕꯤꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯑꯃꯨꯛꯇꯪ ꯂꯧꯕꯨꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯇꯥꯅꯅꯕ ꯂꯥꯎꯔꯕꯗꯤ ꯅꯀꯣꯛꯇ ꯍꯧꯔꯤꯕ ꯅꯁꯝ ꯈꯔꯗꯣ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯗꯨꯅ ꯅꯔꯨ ꯀꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯂꯧ ꯌꯥꯝ ꯆꯥꯕ, ꯄꯩꯁా ꯄꯥꯏꯕ ꯅꯪꯒꯤ ꯑꯄꯣꯛꯄꯗꯨꯅ ꯐꯥꯎꯕ ꯅꯪꯕꯨ ꯀꯟꯕ ꯉꯝꯂꯣꯏ꯫ ꯂꯩꯀꯥꯏꯒꯤ ꯅꯆꯜ ꯅꯆꯦꯁꯤꯡꯗ ꯑꯗꯨꯒꯨꯝꯕ ꯅꯋꯣꯡ ꯅꯇꯧ ꯑꯗꯣ ꯎꯠꯂꯛꯀꯅꯨ꯫ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ, ꯃꯄꯥꯟ ꯊꯣꯛꯇꯕ ꯌꯥꯝꯅ ꯃꯥꯜꯂꯤ꯫
ꯑꯣꯏ ꯁꯛꯊꯤꯕꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕ꯭ꯔꯣ ꯑꯩꯕꯣ? ꯊꯣꯏꯕꯤ ꯁꯥꯎꯔꯞꯅ ꯆꯥꯎꯔꯦꯜꯗ ꯌꯦꯡꯂꯛꯏ꯫ ꯑꯣ ꯑꯩꯒꯤꯗꯣ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ, ꯁꯛꯇꯤ ꯀꯩꯁꯨ ꯊꯤꯗꯦꯗ, ꯑꯗ ꯆꯤꯟꯗ ꯈꯤꯇꯪ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛꯀ ꯆꯥꯎꯔꯦꯜꯒꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯑꯗꯨꯛ ꯄꯣꯡꯅ ꯉꯥꯡꯉꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯁꯤꯅꯤꯡꯉꯕꯣ ꯍꯥ? ꯅꯄꯥꯗꯨꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯅꯪꯕꯨ ꯍꯥꯠꯄꯗ? ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯕ꯭ꯔꯣ? ꯑꯣꯏ ꯆꯥꯎꯈꯠꯇꯕ, ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯄꯥ ꯄꯟꯕ ꯅꯠꯇꯤꯛꯂꯣ? ꯄꯜꯂꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯣꯏ ꯅꯄꯥꯗꯣ ꯑꯃꯨꯛꯀꯁꯨ ꯄꯟꯒꯦ, ꯅꯣꯏ꯫ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯊꯣꯏꯕꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯈꯪꯕ꯭ꯔꯗꯣ, ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯊꯣꯏꯕꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯏꯃꯥ ꯏꯄꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯂꯛꯂꯕꯗꯤ ꯃꯗꯨ ꯈꯪꯉꯨ꯫ ꯆꯥꯎꯔꯦꯜ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯇꯝꯊꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ꯫ ꯇꯣꯝꯄꯣꯛ ꯃꯥꯗꯤ ꯆꯠꯁꯤ ꯀꯗꯥꯏ, ꯂꯩꯁꯤ ꯀꯗꯥꯏ, ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯥ ꯌꯥꯝꯅ ꯄꯥꯝꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯒ ꯄꯨꯜꯂꯨꯕꯅ ꯀꯔꯤꯒꯨꯝꯕ ꯗꯁꯥ తాꯔꯕꯁꯨ ꯃꯥ ꯌꯥꯎꯒꯗꯧꯔꯤ, ꯄꯨꯟꯗ꯭ꯔꯒꯅ ꯑꯃꯨꯛ ꯀꯔꯤ? ꯆꯥꯎꯔꯦꯜ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ꯫ ꯊꯣꯏꯅꯨ ꯃꯇꯥꯡꯁꯤ ꯌꯧꯔꯛꯂꯕꯗꯤ ꯋꯥ ꯀꯥꯏꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯈꯔꯁꯤꯈꯛ꯫ ꯇꯥ ꯆꯥꯎꯔꯦꯜ, ꯈꯔ ꯂꯦꯝꯅ ꯂꯩꯕꯤꯌꯨ꯫ ꯇꯥ ꯆꯥꯎꯔꯦꯜꯕꯨ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯑꯃ ꯑꯣꯏꯅ ꯊꯧꯒꯜꯂꯣꯟ ꯀꯥꯏꯖꯅꯤꯡꯗꯦ꯫ ꯃꯇꯨꯡꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯕꯤꯒꯅꯨ꯫ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯅ ꯍꯥꯏꯅꯈꯤꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜ ꯃꯔꯧ ꯂꯩꯅ ꯊꯣꯏꯕꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯍꯧꯏ꯫ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯃꯥꯗ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯃꯥꯒꯤ ꯏꯁꯧ ꯀꯔꯤꯁꯨ ꯇꯥꯔꯝꯗ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯊꯨꯅ ꯍꯜꯂꯛꯂꯦ꯫ ꯊꯣꯏꯅꯨ ꯊꯅꯝꯂꯒ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯃꯌꯨꯝꯗ ꯇꯞꯂꯤ ꯆꯪꯉꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯇꯣꯟ ꯋꯥ ꯉꯥꯡꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇ꯭ꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯥꯎꯖꯔꯕ꯭ꯔꯅꯤ ꯏꯕꯦꯝꯃ? ꯊꯣꯏꯅꯨ ꯃꯅꯝꯃꯒꯤ ꯀꯣꯆꯤ ꯀꯣꯠꯄ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯈꯨꯝꯂꯛꯏ꯫ ꯏꯅꯝꯇꯣꯟ, ꯑꯩ ꯉꯁꯥꯏ ꯏꯅꯝꯇꯣꯟꯗ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯂꯧꯕꯨꯛꯇ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ? ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦ꯫ ꯂꯧꯕꯨꯛ ꯆꯠꯄꯕꯨ ꯑꯗꯨ ꯀꯨꯏꯕ꯭ꯔꯣ? ꯏꯆꯜꯗꯤ ꯁꯪꯒ ꯆꯥꯎꯕꯤꯅꯤꯅ ꯅꯃꯥꯟꯅꯕꯤ ꯅꯦꯛꯑꯒ ꯃꯤꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅꯒ ꯊꯥꯍꯜꯂꯨꯏ ꯍꯥꯏꯅꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯃꯅꯝꯃꯗ ꯐꯠ ꯌꯦꯡꯉꯤ꯫ ꯇꯧꯅꯨ ꯏꯕꯦꯝꯃ, ꯂꯩꯁꯥꯕꯤꯗ ꯄꯥꯈꯪꯅ ꯂꯛꯅꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯍꯧꯅ ꯁꯥꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯏꯪ ꯇꯞꯄꯤ, ꯏꯊꯛ ꯏꯔꯥꯡ ꯌꯥꯎꯖꯗꯕꯤ ꯅꯨꯄꯤ ꯑꯃꯠꯇꯗ ꯅꯨꯄꯥꯅ ꯂꯛꯅꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯋꯥ ꯈꯔꯗꯪ ꯍꯥꯏꯕꯗ ꯅꯪꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯏ꯫ ꯃꯤꯒꯤ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗ ꯂꯝꯕꯥ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯃꯨꯛꯅꯅꯕꯁꯨ ꯁꯤꯟꯒꯅꯨ꯫ ꯁꯣꯛꯂꯛꯀꯗꯕ, ꯃꯥꯡꯖꯔꯛꯀꯗꯕꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅꯦꯅ ꯇꯧꯔꯤꯗꯨꯅ ꯀꯔꯤ ꯃꯇꯦꯡ ꯇꯧꯕꯤꯔꯛꯀꯗꯧꯔꯤꯒꯦ? ꯅꯪꯒꯤ ꯑꯋꯥꯕꯗꯅꯦ ꯁꯔꯨꯛ ꯀꯩꯁꯨ ꯌꯥꯕꯤꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯥꯎꯍꯨꯝ ꯅꯥꯏꯅ꯫ ꯊꯣꯏꯅꯨ ꯃꯅꯝꯃꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯤꯒꯤ ꯂꯧ ꯈꯔ ꯎꯏ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯋꯥ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯑꯗꯨꯃꯛ ꯊꯤꯅ ꯉꯥꯡꯕꯅ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯐꯗꯣꯛꯅ ꯈꯟꯇꯣꯛꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ, ꯍꯥꯏ ꯑꯆꯧꯕ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯣꯅꯦ? ꯅꯐꯤ ꯑꯅꯥꯟꯕꯒ ꯁꯦꯠꯂꯤꯕꯗꯨꯕꯣ? ꯄꯣꯏꯔꯩ ꯃꯐꯤꯗꯨ ꯁꯦꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯆꯤꯡꯈꯩꯒ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯒꯦꯅ ꯇꯧꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯆꯤꯡꯈꯩꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯀꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯑꯁ, ꯏꯃꯥꯗꯤ ꯌꯥꯝꯅꯕꯨ ꯈꯪꯉꯝꯃꯤꯅꯦ꯫ ꯅꯠꯇꯦ, ꯀꯅꯥꯅꯕꯨ ꯍꯥꯏꯔꯤꯅꯣꯕ? ꯀꯅꯥꯅꯁꯨ ꯍꯥꯏꯗꯦ꯫ ꯅꯈꯣꯏꯅ ꯍꯣꯟꯕ ꯁꯣꯔꯒꯤ ꯄꯨꯡꯐꯝꯕꯨ ꯀꯔꯤꯒꯤ ꯈꯪꯉꯣꯏ ꯅꯃꯥ ꯑꯩꯅ? ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ? ꯍꯩ ꯑꯉꯥꯎꯕ, ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯁꯥꯅ ꯈꯪꯖꯕꯗꯤ ꯌꯥꯔꯦꯗꯅ꯫ ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯏꯅꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯌꯨꯝꯁꯦ ꯅꯨꯄꯤ ꯇꯥꯡꯉꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯃꯥꯒꯤ ꯆꯤꯡꯈꯩ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯇꯨ ꯎꯅꯕꯗꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ, ꯑꯗꯨꯒ
ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯐꯥꯎꯕꯗꯤ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯥꯕ ꯃꯥꯗꯣ? ꯇꯧꯅꯨ ꯏꯃꯥꯒꯤ ꯄꯣꯏꯔꯩ, ꯅꯪꯅꯦ ꯋꯥꯈꯜ ꯇꯥꯗꯕ ꯇꯧꯒꯅꯨꯀꯣ꯫ ꯅꯪꯅ ꯑꯍꯜꯅꯤ, ꯑꯗꯨꯅꯅꯦ ꯍꯦꯛ ꯀꯥꯟꯊꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯕꯗꯤꯅꯦ ꯏꯃꯥꯗꯤ ꯅꯅꯥꯎ ꯅꯨꯄꯥꯗ ꯍꯥꯟꯅ ꯄꯨꯁꯤꯜꯂꯛꯑꯣꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯣꯏꯔꯣꯏꯗꯕ ꯃꯤꯒꯅꯦ ꯋꯥ ꯉꯥꯡꯅꯕ ꯑꯩ ꯄꯥꯝꯗꯦ꯫ ꯏꯃꯥ, ꯅꯆꯥ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏ, ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤꯗꯣ ꯂꯩꯇꯕꯒꯤ ꯇꯧꯕꯅꯦꯕ꯫ ꯑꯣ, ꯇꯥꯕꯗꯨꯅꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯇ ꯐꯪꯗꯗꯅ ꯂꯩꯔꯤꯕꯗꯣ? ꯍꯣ ꯄꯂꯦꯝ, ꯅꯨꯄꯤ ꯂꯩꯇꯅ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤꯅꯦ ꯅꯆꯥꯅ ꯈꯣꯏꯗꯥꯕ ꯅꯨꯄꯤ ꯑꯃꯇ ꯐꯪꯗ꯭ꯔꯤ, ꯑꯗꯨꯅꯅꯤ꯫ ꯇꯝꯐꯥ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ, ꯏꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯒꯦꯅꯦ? ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯏꯆꯥꯒꯤ ꯁꯛꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯒ ꯍꯥꯏꯔꯛꯇꯕ꯭ꯔꯥꯕ? ꯑꯗꯨꯒꯤ ꯋꯥꯗꯤ ꯅꯆꯥꯒꯤ ꯃꯤꯆꯤ ꯑꯃꯗ ꯀꯦꯜꯂꯣꯏꯗꯕ ꯅꯨꯄꯤ ꯂꯩꯇꯦꯗ꯫ ꯑꯗꯨꯕꯨ ꯅꯆꯥꯗꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯅꯠꯇꯤꯌꯦ ꯄꯥꯝꯃꯤꯁꯦ꯫ ꯍꯥꯏꯔꯛꯄꯒꯤ ꯋꯥꯗꯤ ꯌꯥꯝ ꯍꯥꯏꯔꯛꯏꯗ, ꯊꯤꯔꯤꯕꯅꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯇꯣ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯦꯕ꯫ ꯇꯝꯐꯥ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯕꯨ ꯊꯤ ꯍꯥꯏꯕ꯭ꯔꯣ? ꯅꯄꯥ ꯂꯧꯔꯝꯂꯕꯗꯤꯅꯦ ꯌꯦꯡꯕ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯃꯍꯥꯛꯇꯣ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯗꯨꯅ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯥꯕ? ꯑꯁ, ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ, ꯕꯤꯠ ꯍꯥꯠꯄ ꯋꯥ꯫ ꯊꯤꯔꯕꯗꯤ ꯐꯪꯗꯕ ꯂꯩꯇꯕꯅꯤ꯫ ꯍꯣ ꯌꯥꯔꯦ, ꯅꯒꯨꯟ ꯈꯪꯉꯤ꯫ ꯊꯤꯔꯤꯅ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ, ꯐꯪꯉꯤ ꯀꯧꯕꯗꯤ ꯁꯨꯛꯍꯥꯏ ꯍꯥꯏꯗꯦ꯫ ꯄꯣꯛꯄꯨ ꯄꯣꯛꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯏꯆꯥꯒꯤ ꯅꯨꯄꯤꯗꯣ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯁꯨꯕ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯑꯗꯣꯗ ꯈꯪꯗꯦ, ꯏꯃꯥꯒꯤ ꯋꯥꯗꯤꯅꯦ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯇ꯭ꯔꯕ ꯁꯦ ꯅꯅꯥꯎ ꯅꯨꯄꯥ ꯃꯅꯤꯗ ꯍꯦꯛꯇ ꯍꯥꯏꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯀꯩꯗꯧꯗꯧꯔꯤꯕꯅꯣ ꯑꯣꯏꯔꯣꯏꯗꯕ ꯃꯤ ꯉꯥꯏꯗꯅ? ꯑꯦ, ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯏꯃꯥ? ꯑꯩꯈꯣꯏ ꯃꯅꯤꯗꯨꯁꯨ ꯄꯥꯎ ꯌꯥꯝ ꯇꯥꯏꯀꯣ, ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ꯫ ꯃꯤꯅ ꯍꯥꯏꯅꯕꯗ ꯑꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯎꯅꯕ ꯆꯠꯂꯤ ꯍꯥꯏꯅꯦ꯫ ꯃꯉꯣꯟꯗꯒꯤ ꯅꯨꯄꯤꯗꯨꯅ ꯆꯍꯤ ꯐꯅꯌꯥꯝꯗꯤ ꯍꯜꯂꯦ ꯍꯥꯏꯅꯦ꯫ ꯆꯦꯜꯂꯁꯦꯅ ꯇꯧ ꯂꯩꯔꯦꯗꯥꯏꯅꯦ꯫ ꯂꯤꯁꯜꯂꯛꯑꯕꯅꯤꯅ ꯍꯨꯟꯗꯣꯛꯑꯝꯃꯗꯤꯅ ꯄꯥꯈꯠꯇꯅ꯫ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯅ ꯑꯉꯥꯡꯁꯦ ꯉꯥꯎꯁꯤꯟꯅꯔꯛꯅꯕ ꯁꯤꯟꯒꯅꯨꯀꯣ ꯏꯃꯥ꯫ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯅꯣ? ꯋꯥꯠꯄꯨ ꯋꯥꯠꯂꯕꯅꯤ꯫ ꯃꯅꯤꯒꯤꯗꯃꯛ ꯅꯪꯅ ꯋꯥꯕꯤꯔꯨꯅꯨ꯫ ꯅꯪꯉꯣꯟꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯆꯥ ꯃꯅꯤꯅ ꯌꯥꯝ ꯍꯦꯜꯂꯤ꯫ ꯄꯨꯔꯛꯑꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯏꯃꯥꯗꯤ꯫ ꯃꯉꯣꯟꯗꯒꯤꯅꯦ ꯍꯟꯒꯦꯔꯥ ꯍꯜꯂꯣꯏꯔꯥ ꯏꯃꯨꯡ ꯀꯣꯏꯕ ꯍꯩꯔꯒ ꯂꯣꯏꯔꯦ꯫ ꯅꯪꯗꯧꯅ ꯋꯥ ꯈꯪꯗꯕ ꯏꯆꯥ ꯅꯠꯇꯦ꯫ ꯌꯥꯗ꯭ꯔꯕꯗꯤꯅꯦ ꯏꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯨꯀꯣ, ꯋꯥ ꯈꯪꯗꯕ ꯇꯧꯒꯅꯨ꯫ ꯄꯣꯏꯔꯩ ꯃꯁꯝꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯃꯒ ꯆꯠꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯣꯏ, ꯏꯃꯥꯒꯤ ꯊꯣꯛꯄ ꯇꯧꯔꯣ, ꯑꯩ ꯆꯠꯂꯦꯀꯣ, ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ꯫ ꯏꯃꯥꯒ ꯍꯦꯛ ꯉꯥꯡꯅꯔꯒ ꯂꯩꯔꯤꯀꯥꯟꯗ꯫ ꯇꯝꯐꯥ ꯁꯥꯎꯅ ꯂꯥꯎꯍꯧꯏ꯫ ꯍꯥꯏ, ꯅꯨꯄꯤ ꯐꯪꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯆꯪꯉꯛꯀꯅꯨꯀꯣ, ꯆꯥꯛꯀ ꯑꯃꯠꯇ ꯍꯥꯞꯄꯣꯏ꯫ ꯆꯤꯡꯈꯩꯗꯁꯨ ꯍꯥꯏꯌꯨ, ꯃꯣꯏꯗ ꯂꯦꯛꯀꯦꯒ ꯂꯦꯛꯈꯣ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯋꯥꯅꯤ, ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ, ꯐꯤꯕꯝ ꯃꯨꯔꯇꯤ ꯍꯥꯏꯔꯦ ꯆꯨꯝꯈ꯭ꯔꯕ, ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ꯫ ꯇꯝꯐꯥ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤ, ꯀꯩꯗꯕꯨ ꯁꯣꯏꯒꯦ, ꯀꯩꯗꯕꯨ ꯋꯥꯠꯀꯦ? ꯃꯔꯜ ꯃꯊꯨꯝ ꯍꯥꯏꯔ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯦ꯫ ꯏꯃꯥꯛ ꯅꯨꯄꯥ ꯑꯣꯏꯖꯔꯒꯦ ꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ, ꯐꯪꯗ꯭ꯔꯕꯗꯤ ꯁꯦꯡꯅ ꯍꯥꯏꯌꯨꯗꯅ ꯃꯃꯥ ꯑꯩꯅ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯊꯤꯅꯤꯗꯅ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯁꯤ, ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯕ꯫ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯝꯐꯥꯗꯨ꯫ ꯆꯤꯡꯈꯩꯅ ꯀꯩꯒꯤꯅꯣ ꯌꯥꯝ ꯀꯨꯏꯔꯤꯗꯨꯕꯣ? ꯂꯝ ꯅꯛꯄꯁꯨ ꯅꯠꯇꯦ, ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯈ꯭ꯔꯒ ꯅꯨꯄꯤꯗꯧꯅ ꯑꯃꯨꯛ ꯀꯦꯗꯅ ꯂꯩꯔꯤꯕ꯭ꯔꯥꯕ? ꯏꯕꯣ ꯅꯪ ꯑꯃꯀꯣ, ꯅꯨꯄꯤꯗꯧꯅ ꯏꯃꯣꯟ ꯃꯣꯜꯂꯗꯅ꯫ ꯄꯣꯏꯔꯩ ꯆꯤꯡꯈꯩꯒꯤ ꯂꯨꯈꯝꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯦ ꯅꯤꯄꯥ, ꯅꯪꯅ ꯀꯔꯤ ꯈꯪꯒꯦ? ꯌꯥꯝ ꯈꯪꯕꯗꯧꯅꯒꯁꯨ ꯍꯥꯏꯔꯤ꯫ ꯉꯁꯤ ꯈꯛꯇ ꯅꯪꯅ ꯉꯜꯂꯒ ꯏꯃꯥꯒꯅꯦ ꯂꯥꯎꯅꯔꯒ ꯂꯩꯕꯩꯅꯤ ꯊꯦꯡꯉꯤꯁꯦ, ꯈꯪꯉꯕ? ꯆꯤꯡꯈꯩ ꯂꯨꯈꯝꯗꯨꯗ ꯅꯥꯟꯗꯨꯅ ꯈꯨꯠ ꯁꯥꯗꯤ ꯌꯥꯝ ꯌꯥꯎꯅꯔꯣꯏꯁꯤꯀꯣ? ꯂꯥꯎꯅꯔꯤꯗꯨꯁꯨ ꯑꯇꯩ ꯃꯔꯝꯒꯤ ꯑꯣꯏꯔꯝꯃꯣꯏꯅꯦ ꯍꯥ, ꯅꯨꯄꯤꯒꯤ ꯃꯇꯥꯡ ꯑꯣꯏꯔꯝꯒꯅꯤꯕ꯫ ꯍꯣꯏ, ꯈꯪꯉꯗꯤ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ꯫ ꯅꯨꯄꯤ ꯎꯅ ꯆꯠꯄꯒ ꯂꯩ, ꯉꯁꯤꯅꯦ ꯅꯪꯒ ꯍꯥꯟꯅ ꯑꯝꯇ ꯉꯝꯊꯣꯛꯅꯈꯤꯁꯤꯁꯦ, ꯉꯥꯏꯈꯣ ꯅꯪ꯫ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯁꯣꯜꯂꯤꯕ ꯈꯨꯁꯣꯟꯗꯨꯒ꯫ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ ꯅꯨꯄꯥ ꯑꯃ, ꯐꯥꯒꯤꯗꯒꯤ꯫ ꯄꯣꯏꯔꯩ ꯃꯈꯨꯠꯀꯥꯗꯨ ꯂꯣꯟꯅꯗꯨꯅ
ꯍꯣꯏ ꯍꯣꯏ, ꯅꯅꯥꯏ ꯂꯥꯟꯖꯔꯦ. ꯅꯪ ꯉꯝꯖꯔꯣ ꯀꯩꯗꯧꯔꯒꯦ ꯋꯥꯈꯜꯗ. ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯅꯦ ꯅꯪꯅꯦ ꯃꯤꯅ ꯐꯨꯕꯤꯔꯛꯇꯣꯏꯁꯦ. ꯑꯦ, ꯀꯔꯤꯕ? ꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯦ ꯊꯣꯏꯅꯨ ꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ. ꯊꯦꯡꯅꯕ ꯑꯉꯥꯡ ꯑꯃꯗ ꯄꯥꯈꯣꯟ ꯊꯥꯈ꯭ꯔꯦ ꯊꯣꯏꯅꯨꯕꯨ ꯀꯧꯊꯣꯔꯛꯅꯅꯕ. ꯊꯣꯏꯅꯨꯒꯤ ꯃꯅꯝꯃꯒꯤ ꯃꯤꯍꯨꯜ ꯈꯪꯕꯅ ꯇꯣꯏꯅ ꯎꯅꯕ ꯐꯪꯂꯝꯗꯦ, ꯌꯥꯝꯅ ꯇꯥꯡꯅ ꯇꯥꯡꯅ ꯎꯅꯖꯕꯅꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯁꯦ. ꯌꯥꯝ ꯊꯥꯖꯅꯅ ꯅꯨꯡꯁꯤꯅꯕꯅꯤ, ꯑꯃꯅ ꯑꯃꯒꯤ ꯐꯤꯕꯝ ꯈꯪꯅ ꯎꯅꯗꯨꯅ. ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇꯅ, ꯅꯪ ꯁꯥꯎꯅꯨꯀꯣ, ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯋꯥꯉꯥꯡꯗꯣ ꯀꯥ ꯑꯃ ꯍꯦꯜꯂꯦ. ꯅꯠꯇꯦ, ꯅꯣꯏ ꯅꯕꯨꯡꯗꯨꯕꯨ ꯋꯥ ꯑꯝꯇ ꯍꯦꯛ ꯉꯥꯡꯕ ꯉꯝꯖꯗ꯭ꯔꯕ꯭ꯔꯕ? ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯄꯨꯔꯥ ꯆꯩꯔꯣꯏꯅꯤꯀꯣ. ꯑꯩ ꯑꯣꯏꯗꯤꯅꯦ ꯐꯨꯗꯠꯇꯅ ꯃꯔꯤꯟ ꯇꯦꯡꯒꯗꯕꯅꯤ. ꯑꯁ, ꯅꯪꯁꯤꯗꯤꯕ ꯈꯤꯇꯪ ꯇꯧ ꯌꯥꯗꯦ. ꯐꯨꯗꯠꯄꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯜꯂꯤ. ꯅꯪꯀꯣ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯕꯗꯤ ꯃꯤ ꯐꯨꯅꯕꯗ ꯃꯃꯤꯡ ꯆꯠꯇꯣꯏꯅꯤ. ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯍꯥꯏꯕꯒꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅꯕꯨ. ꯑꯗꯣ ꯇꯥꯆꯧ ꯂꯩꯔꯗꯤ ꯑꯁꯨꯃꯥꯏꯅꯃꯛꯇꯤ ꯑꯩꯉꯣꯟꯗ ꯉꯥꯡꯗꯕꯅꯤ. ꯃꯤꯅ ꯅꯨꯡꯁꯤꯗꯕꯗ ꯅꯝꯕꯔ 1ꯅꯦ ꯑꯣꯏꯗꯣꯏꯁꯦ. ꯑꯗꯨ ꯈꯪꯗꯅꯅꯦ ꯏꯁꯣꯔꯅꯅꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯍꯜꯂꯝꯕꯖꯥꯠꯅꯤ. ꯍꯣꯏ ꯍꯣꯏ, ꯅꯨꯄꯤ ꯑꯣꯏꯔꯁꯤ ꯐꯥꯎꯕꯗꯅꯦ ꯆꯩꯅꯕꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯏ. ꯅꯪ ꯑꯃꯅꯦ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯍꯦ. ꯑꯁ, ꯑꯗꯨ ꯌꯧꯔꯗꯤ ꯇꯥꯅꯤꯡꯗ꯭ꯔꯦ. ꯑꯗꯣ ꯅꯪ ꯆꯦꯟꯒꯦꯒ ꯆꯦꯟꯈ꯭ꯔꯣ ꯏꯕꯨꯡ ꯆꯤꯡꯈꯩꯗ. ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯉꯥꯎꯔꯛꯑꯅꯤ ꯅꯣꯏꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯒ ꯂꯩꯃꯤꯟꯅꯔꯗꯤ. ꯌꯥꯔꯣꯏꯍꯦ ꯅꯪꯁꯨ. ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯍꯤꯡꯉꯣ ꯍꯥꯏꯅꯣ? ꯑꯗꯣ ꯑꯩꯒꯤꯗꯤ ꯈꯔꯕꯨ ꯐꯔꯤ. ꯅꯠꯇꯦ, ꯅꯪꯕꯨ ꯃꯤꯡꯁꯦꯜ ꯌꯦꯡꯕꯗꯣ ꯈꯔ ꯇꯣꯛꯑꯣꯕ. ꯏꯃꯥꯅ ꯉꯥꯡꯉꯤꯗꯣ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯦꯅ. ꯊꯣꯏꯅꯨ, ꯑꯩꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯩ. ꯑꯩꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯇꯝꯐꯝ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯍꯥꯏꯕ ꯉꯝꯗꯕꯁꯤꯡꯗꯣ ꯏꯗꯣꯝ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯐꯣꯡꯗꯣꯛꯆꯕꯅꯤ. ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯈꯣꯏꯁꯨ ꯄꯉꯥꯡꯗ ꯉꯥꯡꯉꯤ. ꯅꯣꯡꯃꯗ ꯃꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯂꯩꯔꯤ ꯁꯨꯛꯌꯦꯡ ꯌꯦꯡꯗꯦ, ꯁꯨꯛꯍꯪ ꯍꯪꯗꯦ. ꯈꯪꯗꯦꯗ, ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯅ. ꯊꯔꯣꯅ, ꯑꯁꯤꯒꯤ ꯊꯣꯏꯅꯨꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯏꯅꯦ ꯔꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯣꯅꯦ? ꯃꯤꯅꯒ ꯌꯥꯝꯅ ꯉꯥꯡꯅꯕꯗꯣ. ꯏꯉꯦ ꯂꯩꯅ, ꯀꯗꯥꯏꯅꯣ? ꯑꯣ, ꯊꯣꯏꯅꯨꯒ ꯆꯠꯃꯤꯟꯅꯔꯤꯁꯦ ꯅꯠꯇ꯭ꯔꯣ? ꯏꯉꯦ ꯂꯩ ꯆꯤꯟꯕꯥꯜ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ, ꯃꯥꯅꯦ ꯃꯥꯅꯦ, ꯁꯨꯅꯤꯡꯗꯕꯤ ꯃꯤꯡꯁꯦꯜꯗ ꯉꯥꯎꯕꯤ ꯑꯊꯤꯕꯤ ꯅꯨꯄꯤꯗꯨꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯌꯦꯡꯉꯣ ꯑꯩ ꯇꯧꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ. ꯊꯣꯏꯅꯨ, ꯅꯪꯒ ꯆꯠꯃꯤꯟꯅꯩꯗꯨꯕꯨ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ? ꯃꯤꯡꯗꯨꯒ ꯁꯛꯇꯨꯒ ꯆꯥꯅꯩꯍꯦ ꯊꯣꯏꯕꯤ ꯅꯪꯗꯤ. ꯊꯔꯣꯅ ꯑꯃꯨꯛ, ꯊꯣꯏꯅꯨ, ꯅꯪꯕꯨ ꯅꯪꯒ ꯆꯥꯟꯅꯕ ꯃꯤꯁꯨ ꯈꯔ ꯈꯜꯂꯒ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯁꯛꯇꯥ ꯑꯁꯤꯒ ꯀꯩꯅꯣꯝ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤ. ꯊꯣꯏꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯤꯅ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯁꯨꯝꯅ ꯅꯣꯛꯅꯕꯤꯕꯁꯤ. ꯊꯃꯣꯏꯗ ꯆꯥꯛꯆꯩ. ꯊꯣꯏꯅꯨꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯝꯅ ꯃꯇꯥꯗ ꯍꯥꯏꯕꯤꯕꯗꯣ. ꯃꯁꯤ ꯈꯪꯗꯅ ꯊꯣꯏꯕꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯆꯗꯕꯅꯤ. ꯉꯁꯤꯗꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯨꯝꯕ ꯃꯇꯥꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯍꯩ ꯑꯁꯤ ꯑꯃꯨꯛ ꯇꯥꯍꯜꯂꯤ. ꯊꯣꯏꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ. ꯊꯣꯏꯅꯨ, ꯑꯩꯁꯤꯕꯨ ꯌꯥꯝ ꯊꯤꯔꯕ꯭ꯔꯣ? ꯊꯤꯀꯣ. ꯊꯤꯕꯗꯨꯅꯕꯨ ꯃꯤꯅ ꯅꯣꯛꯅꯔꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯅ ꯅꯪꯒ ꯇꯤꯟꯅꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪ ꯑꯩꯒ ꯄꯨꯜꯂꯤꯁꯦ ꯍꯩꯅꯕ꯭ꯔꯥ? ꯃꯇꯨꯡꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯃꯤꯟꯅꯔꯔꯣꯏꯁꯦ. ꯃꯤꯅ ꯉꯥꯡꯅꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ. ꯊꯣꯏꯅꯨ ꯃꯇꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯀꯩꯅꯣ ꯏꯇꯥ ꯅꯪ ꯍꯥꯏꯗꯨꯕꯣ? ꯏꯇꯥꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯕ? ꯑꯁꯨꯛ ꯐꯖꯕꯤ ꯏꯇꯥꯕꯨ ꯃꯣꯏꯅ ꯈꯪꯗꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ. ꯏꯇꯥꯗꯤ ꯀꯨꯆꯨꯁꯨ ꯉꯧꯏꯗꯣ, ꯁꯝꯁꯨ ꯌꯥꯝꯅ ꯁꯥꯡꯉꯤꯗꯣ, ꯀꯛꯂꯤꯕ ꯁꯥꯏꯗꯣꯟꯗꯨꯒ ꯊꯣꯏꯕꯤꯗ ꯊꯣꯏꯕꯤ ꯃꯥꯜꯂꯤ ꯏꯇꯥꯗꯤ. ꯑꯗꯨꯒ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯅꯖꯁꯅꯨ. ꯑꯗꯨꯒꯤꯗꯃꯛꯇ ꯏꯇꯥꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯕ ꯍꯧꯅꯗꯦ. ꯃꯣꯏꯅ ꯉꯥꯡꯅꯖꯔꯤꯕꯗꯣ ꯀꯜꯂꯛꯄꯒꯤꯅꯤ. ꯑꯗꯨꯒ ꯏꯇꯥꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ. ꯑꯩꯁꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ. ꯅꯠꯇ꯭ꯔꯅꯦ? ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ. ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤꯅꯦ ꯑꯩꯗꯤ ꯀꯧꯅꯔꯣꯏꯗꯕꯅꯤ ꯌꯦꯡꯉꯨ. ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯃꯥꯅꯦ. ꯑꯗꯣ ꯏꯇꯥꯕꯨ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯑꯍꯦꯟꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯍꯥꯏꯕꯤꯗꯨꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯅꯦ? ꯅꯪꯕꯨ ꯎꯍꯧꯕ꯭ꯔꯕ? ꯎꯕꯗꯤ ꯎꯍꯧꯗꯦ. ꯑꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯗꯤ
ꯌꯥꯝꯅ ꯐꯖꯩ ꯍꯥꯏ꯫ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇ ꯂꯝꯖꯥ ꯃꯆꯥ ꯈꯝꯕꯒ ꯑꯉꯝ ꯑꯊꯧ ꯃꯆꯥ ꯑꯉꯣꯝ ꯅꯨꯡꯕꯥꯜꯒ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤꯗꯃꯛꯇ ꯑꯊꯣꯏ ꯑꯌꯦꯟ ꯀꯌꯥ ꯑꯃ ꯇꯥꯟꯅꯈ꯭ꯔꯤꯕꯗꯨꯗꯤ ꯅꯍꯥꯛꯁꯨ ꯇꯥꯔꯝꯂꯒꯅꯤ꯫ ꯃꯗꯣ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯉꯥꯎꯕꯒꯤ ꯅꯠꯇ꯭ꯔꯣ? ꯑꯦ ꯀꯔꯤꯕ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯋꯥꯔꯤꯕꯨꯗꯤ ꯇꯥꯔꯦ꯫ ꯑꯗꯣ ꯏꯇꯥꯒꯤ ꯈꯨꯍꯥꯏꯗꯨꯕꯨꯕ ꯎꯁꯨ ꯎꯍꯧꯗꯕ ꯊꯣꯏꯕꯤꯗꯨꯕꯨ ꯑꯩ ꯃꯥꯜꯂꯤ꯫ ꯃꯤꯡ ꯃꯥꯟꯅꯕꯁꯤꯗ ꯍꯥꯏꯖꯤꯜꯂꯤꯕ꯭ꯔꯕ ꯏꯇꯥꯒꯤꯗꯣ? ꯀꯔꯤꯒꯨꯝꯕ ꯉꯁꯤꯃꯛ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏꯇꯥꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕ ꯋꯥꯍꯩ ꯑꯗꯨꯒꯤꯗꯃꯛꯇ ꯏꯀꯥꯏꯕ ꯐꯥꯎꯖꯅꯤ꯫ ꯃꯍꯥꯛꯇꯤꯅꯦ ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯅꯔꯤꯕ ꯃꯍꯥꯛꯀꯤ ꯐꯖꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯛꯅ ꯁꯣꯟꯅꯔꯤꯕ ꯃꯍꯥꯛ ꯑꯗꯨꯒ ꯑꯩꯒ ꯆꯥꯡꯗꯝꯅꯕꯗꯤ ꯁꯔꯒꯒꯅꯦ ꯏꯈꯨꯠꯅ ꯂꯥꯝꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯒ ꯈꯝꯕ ꯃꯍꯥꯛꯇꯨꯁꯨꯅꯦ ꯂꯥꯛꯂꯔꯣꯏꯗꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤꯗ ꯇꯣꯛꯁꯤ, ꯀꯗꯥꯏꯗꯒꯤꯕꯨ ꯍꯧꯗꯣꯔꯛꯏꯕꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯍꯦꯛ ꯎꯅꯐꯝ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯃꯆꯥ ꯑꯗꯨꯗ꯫ ꯄꯣꯏꯔꯩꯅ ꯀꯩꯅꯣ ꯅꯨꯄꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯊꯣꯛꯂꯛꯀꯗꯕꯒ ꯃꯥꯟꯗ꯭ꯔꯦꯗ꯫ ꯊꯣꯛꯇꯤ ꯊꯣꯛꯂꯛꯀꯅꯤꯗ, ꯑꯗꯣ ꯈꯪꯗꯦ ꯃꯅꯝꯃꯅꯒ ꯊꯣꯛꯀꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯖꯥꯠꯂꯥ? ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ, ꯑꯃꯨꯛ ꯐꯨꯕꯤꯔꯝꯗꯅꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯔꯦꯝꯅꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯑꯣꯏ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯀꯔꯦꯝꯅꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯅꯪꯗꯤ ꯀꯣꯏꯗꯕꯅꯤꯅ ꯀꯩꯝꯇ ꯈꯪꯉꯝꯃꯣꯏ ꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯁꯦ꯫ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅꯀꯣ ꯁ꯭ꯋꯥꯏꯁꯤꯗ ꯍꯥꯠꯇꯣꯛꯑꯒ ꯊꯅꯝꯖꯅꯤ꯫ ꯑꯦ ꯀꯤꯍꯜꯂꯤꯕ ꯒꯥꯏꯗꯨꯔꯕ? ꯆꯠꯂꯣꯍꯦ, ꯄꯛꯇꯦ꯫ ꯅꯤꯄꯥ, ꯅꯪ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ꯫ ꯅꯃꯥꯅꯁꯨ ꯊꯧꯁꯥꯕꯤꯗꯦ꯫ ꯅꯪ ꯍꯥꯠꯇꯣꯛꯑꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯑꯣꯡ ꯏꯟꯈ꯭ꯔꯦꯅ ꯍꯥꯏꯖꯤꯟꯕꯗꯅꯦ ꯍꯣꯏꯌꯦꯅ ꯑꯗꯨꯝ ꯍꯔꯥꯎꯔꯛꯀꯅꯤ ꯅꯣꯏ ꯄꯂꯦꯝꯗꯣ꯫ ꯌꯥꯝ ꯊꯥꯖꯕꯤꯔꯅꯤ ꯑꯩꯈꯣꯏ ꯄꯂꯦꯝꯅꯕꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯃꯃꯥꯏꯗꯨ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯉꯥꯏꯈꯣꯅꯦ, ꯑꯥꯗ ꯂꯥꯛꯏꯕ ꯅꯨꯄꯤ ꯑꯅꯤꯁꯦ ꯅꯣꯏ ꯁꯥꯏꯗꯣ ꯅꯠꯇ꯭ꯔꯣ? ꯀꯗꯥꯏꯗꯩ ꯑꯅꯤꯃꯛꯅꯣ? ꯑꯃꯈꯛꯇꯅꯤ ꯀꯩꯅꯣ, ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯃꯈꯛꯇꯅꯤ꯫ ꯑꯁ ꯇꯨꯀꯠꯆꯩꯍꯦ, ꯃꯥꯅꯦꯀꯣ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯕꯨ꯫ ꯁꯤꯗ ꯂꯥꯛꯏꯁꯤꯗꯤ ꯑꯃꯈꯛꯇ ꯅꯠꯇꯦꯗꯅ, ꯑꯅꯤꯅꯤꯗꯅ꯫ ꯑꯦ ꯂꯥꯛꯃꯤꯟꯅꯔꯦꯅꯕꯨ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯁꯥꯏꯅꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯃꯤ, ꯌꯥꯗꯦ ꯁꯦꯡ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ꯫ ꯇꯨ ꯑꯥꯗ ꯂꯥꯛꯂꯤꯕ ꯌꯦꯠ ꯊꯪꯕꯤ ꯐꯅꯦꯛ ꯂꯩ ꯃꯆꯨ ꯁꯦꯠꯄꯤꯁꯦ ꯑꯁꯤꯅꯤ ꯑꯩꯒꯤ ꯁꯥꯏ ꯍꯥꯏꯗꯣ꯫ ꯌꯥꯝ ꯄꯛꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨ ꯌꯧꯔꯗꯤ ꯅꯪ꯫ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯎꯔꯦ ꯊꯣꯏꯅꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯗꯨ ꯊꯣꯏꯕꯤ ꯑꯣꯏꯔꯝꯕꯗ ꯄꯣꯏꯔꯩ ꯕꯤꯠ ꯇꯦꯛꯅ ꯑꯁ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃ ꯑꯣꯏꯔꯝꯃꯤꯅꯤ꯫ ꯅꯣꯏ ꯅꯇꯨꯁꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯃꯥꯟꯅꯕꯤ ꯑꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ? ꯑꯁꯤꯒ ꯍꯦꯛꯇ ꯂꯥꯛꯃꯤꯟꯅꯩ, ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯩ꯫ ꯑꯦ ꯀꯔꯤ ꯇꯧꯔꯛꯀꯦ ꯅꯪꯅ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯁꯨꯛ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯤꯅ? ꯌꯥꯝ ꯆꯝꯕꯅꯤ ꯅꯨꯄꯥ, ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝꯅꯅꯦ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯀꯅꯨ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯁꯛꯇꯥꯁꯤꯒ ꯆꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯁꯥꯍꯤꯇ꯭ꯌꯅꯣ ꯑꯃꯨꯛ ꯊꯦꯠꯇꯅ ꯇꯧꯔꯛꯏꯗꯨꯅ? ꯅꯠꯇꯦ, ꯅꯪꯅ ꯌꯥꯝꯅ ꯈꯪꯉꯤꯗꯨꯕꯨ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ꯭ꯔꯣ ꯑꯁꯤ ꯅꯨꯄꯤꯁꯦ ꯅꯪꯒ? ꯑꯁ ꯆꯠꯂꯣ ꯌꯥꯗ, ꯃꯆꯣꯞ ꯃꯄꯥꯛ ꯅꯥꯏꯗꯕ꯫ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯨꯀꯣ, ꯃꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯄꯣꯏꯔꯩ ꯇꯟꯅ ꯁꯣꯜꯂꯤ꯫ ꯏꯀꯦ ꯍꯦꯛ ꯀꯦꯁꯤꯟꯅꯔꯗꯅ ꯑꯁꯤꯕꯨ ꯆꯝꯃꯤ ꯀꯥꯏꯅ ꯀꯅꯥ ꯊꯥꯖꯗꯧꯔꯤꯒꯦ? ꯊꯣꯏꯕꯤꯅ ꯏꯕꯨꯡꯁꯤꯡ ꯉꯥꯏꯍꯥꯛ ꯉꯥꯏꯍꯜꯂꯦ, ꯑꯁꯨꯛ ꯁꯥꯡꯅꯁꯨ ꯂꯥꯛꯑꯒ ꯁꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯄꯣꯏꯔꯩꯅ ꯈꯨꯝꯒꯦ ꯇꯧꯏ, ꯃꯇꯧꯗꯨꯗ ꯆꯤꯡꯈꯩꯅ ꯄꯣꯏꯔꯩꯒꯤ ꯃꯈꯣꯡꯗ ꯆꯕꯦꯠ ꯅꯦꯠꯁꯤꯟꯗꯨꯅ ꯇꯍꯥ ꯇꯍꯥ ꯈꯨꯝꯃꯤ꯫ ꯁꯥꯎꯗꯦꯗ ꯏꯆꯜ, ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯑꯩꯈꯣꯏꯅ ꯉꯥꯏꯒꯗꯕꯅꯤ꯫ ꯊꯣꯏꯕꯤ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯂꯞꯅ ꯍꯥꯏ꯫ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯃꯇꯝꯁꯤ ꯌꯦꯡꯉꯨꯕ, ꯍꯣꯔꯦꯟ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯕꯗꯤꯅꯦ ꯅꯈꯣꯏ ꯏꯅꯝꯇꯣꯟꯒꯤ ꯁꯞꯇ꯭ꯔꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯩꯒ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯃꯣꯏꯗꯒꯤ ꯂꯥꯞꯇꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯑꯅꯤꯗꯨ ꯄꯣꯏꯔꯩꯗꯤ ꯌꯥꯝꯅ ꯇꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗ꯭ꯔꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯇꯜꯂꯕꯁꯨ ꯇꯟꯅ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯃꯤ꯫ ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ ꯀꯔꯤꯕ? ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯊꯣꯏꯕꯤ ꯍꯥꯏꯕꯅꯤ ꯏꯕꯨꯡ꯫ ꯏꯕꯨꯡꯒꯤꯗꯤ ꯄꯣꯏꯔꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯄꯣꯏꯔꯩ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ꯫ ꯁꯛꯇꯥꯁꯤꯒ ꯊꯣꯏꯕꯤ ꯀꯥꯏꯅ ꯄꯛꯇꯤ ꯄꯛꯇꯅ꯫ ꯊꯣꯏꯕꯤꯅ ꯏꯕꯨꯡ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯥꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ, ꯈꯨꯝꯗ ꯌꯥꯗꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯣ ꯅꯪꯗꯤ
ꯅꯣꯏ ꯂꯩꯀꯥꯏꯗ ꯃꯤꯡ ꯌꯥꯝ ꯆꯠꯂꯦ ꯍꯥꯏꯅꯦ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯌꯥꯝ ꯈꯪꯅꯤꯡꯗꯅ ꯁꯨꯝ ꯍꯪꯕꯅꯤꯀꯣ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯈꯤ ꯄꯣꯏꯔꯩ ꯃꯥꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯌꯨꯅꯦ ꯏꯀꯥꯏꯒꯅꯨꯅꯦ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯌꯥꯏꯗꯅ ꯃꯔꯝꯗꯣ ꯊꯣꯏꯕꯤ ꯃꯥꯗꯤ ꯐꯝꯕ ꯐꯥꯎꯕ ꯆꯨꯝꯅ ꯐꯝꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯥꯒꯤꯒ ꯈꯔ ꯏꯀꯥꯏ ꯊꯤꯒꯟꯕꯒ ꯌꯥꯔꯦ ꯏꯀꯥꯏꯔꯗꯤ ꯍꯥꯏꯔꯛꯑꯅꯨ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯋꯥ ꯉꯥꯡꯕꯗꯣ ꯏꯀꯣꯏ ꯀꯣꯏꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯕ ꯆꯥꯔꯦ ꯍꯧꯖꯤꯛꯄꯨ ꯀꯩꯅꯣ ꯅꯣꯏꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯦ ꯌꯥꯝ ꯉꯟꯅ ꯆꯥꯕ꯭ꯔꯣ ꯅꯠꯇꯦ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯍꯥꯏꯕꯅꯤ ꯑꯣ ꯑꯗꯨ ꯐꯖꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯁꯦꯡꯅ ꯍꯥꯏꯗꯕꯒꯤꯅꯤꯅꯦ ꯑꯗꯣ ꯊꯣꯏꯕꯤ ꯃꯥꯗꯤ ꯃꯀꯣꯛꯄꯨ ꯉꯥꯎꯔꯦ ꯄꯣꯏꯔꯩꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯍꯪ ꯑꯗꯨꯗ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯑꯗꯨꯝꯅ ꯅꯨꯄꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯀꯥꯟ ꯑꯗꯨꯗ ꯆꯥꯎꯔꯦꯟꯅ ꯎꯠꯊꯣꯛꯈ꯭ꯔꯦ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯣꯏꯔꯩꯅ ꯑꯗꯣ ꯅꯣꯏ ꯃꯥꯒ ꯅꯣꯏ ꯕꯥꯒꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕ ꯏꯃꯥꯒꯤꯅ ꯔꯥꯁꯤ ꯀꯧꯏ ꯕꯕꯥꯒꯤꯅ ꯇꯣꯃꯥ ꯄꯣꯏꯔꯩ ꯅꯣꯛꯅꯤꯡꯉꯤ ꯈꯪꯗꯦ ꯅꯣꯛꯅꯤꯡꯗꯦ ꯈꯪꯗꯦ ꯅꯣꯛꯇꯨꯅ ꯀꯔꯤꯕ ꯌꯥꯏꯅꯦ ꯅꯣꯏ ꯃꯥꯒꯤ ꯃꯤꯡꯁꯤꯁꯨ ꯃꯤꯡꯅ ꯔꯥꯁꯤ ꯃꯆꯥꯅꯨꯄꯤꯅ ꯔꯥꯁꯤ ꯌꯥꯎꯗꯕ ꯑꯃ ꯄꯣꯛꯁꯤꯜꯂꯦ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯨꯅꯦ ꯊꯣꯏꯕꯤ ꯃꯆꯤꯟꯗꯣ ꯄꯣꯝꯊꯣꯛꯇꯨꯅ ꯍꯥꯏꯖꯩ ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯃꯁꯤꯕꯨ ꯑꯉꯥꯡ ꯁꯉꯥꯡꯁꯦ ꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯃꯥ ꯈꯔ ꯐꯖꯔꯦꯅꯕꯨ ꯃꯤꯉꯣꯟꯗ ꯑꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯕ ꯅꯣꯡꯃ ꯐꯖꯅ ꯂꯩꯃꯤꯟꯅꯨ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯔꯗꯤꯅꯦ ꯁꯨꯛꯂꯩ ꯂꯩꯃꯤꯟꯅꯔꯣꯏꯀꯣ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯅꯣꯏ ꯃꯃꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯃꯃꯥ ꯀꯥꯏꯅ ꯍꯩꯅꯗꯦꯍꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯊꯣꯏꯕꯤ ꯁꯥꯎꯅꯤꯅ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯄꯣꯏꯔꯩꯗ ꯊꯣꯝꯒꯗꯕꯒꯤꯗꯧꯅ ꯇꯧꯔꯒ ꯃꯆꯤꯟꯗꯨ ꯐꯠ ꯄꯩꯊꯣꯛꯏ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯑꯁ ꯑꯗꯨ ꯐꯥꯎꯕ ꯈꯪꯗꯕ ꯂꯣꯏꯔꯦꯍꯦ ꯏꯃꯥ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯍꯥꯏꯗꯧꯕ ꯈꯪꯉꯕ ꯃꯃꯥꯒꯥꯏꯗꯨꯗꯤ ꯑꯉꯥꯡꯅ ꯀꯧꯒꯗꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯤꯡꯕꯨꯗꯤ ꯇꯝꯐꯥ ꯀꯧꯏ ꯆꯥꯟꯅꯗ꯭ꯔꯣ ꯑꯩꯒꯤ ꯁꯛꯁꯤꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯤꯡꯗꯨꯒ ꯌꯥꯝ ꯄꯛꯆꯕꯅꯤ ꯊꯣꯏꯕꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯗꯃꯥꯅꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯅꯠꯇꯦ ꯌꯥꯝ ꯄꯛꯆꯩ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯅꯥꯗꯤ ꯁꯤꯡꯈ꯭ꯔꯕ ꯁꯥꯃꯨꯒꯤ ꯃꯅꯥ ꯄꯥꯟꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯈꯣꯟꯗꯥꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯗ꯭ꯔꯤꯕ ꯁꯛꯇꯥꯅ ꯃꯔꯣꯜ ꯑꯃ ꯀꯦꯡꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯦꯡꯉꯤꯅꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯦ ꯍꯦ ꯂꯥꯏꯃ ꯐꯨꯅꯤꯡꯕꯅꯁꯨ ꯈꯨꯠꯁꯦ ꯃꯔꯦꯡ ꯆꯠꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯅꯨꯃꯤꯠ ꯂꯩꯊꯔꯛꯂꯕꯗ ꯊꯣꯏꯕꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯣꯡꯗꯨꯅ ꯂꯥꯛꯏ ꯔꯥꯁꯤ ꯁꯥꯎꯅ ꯆꯩ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯊꯣꯏꯕꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯇꯞꯂꯞ ꯆꯪꯂꯛꯏ ꯔꯥꯁꯤ ꯃꯆꯥꯅꯨꯄꯤꯅ ꯃꯣꯡ ꯍꯥꯗꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯀꯣꯛꯊꯛꯇꯒꯤ ꯂꯥꯛꯊꯔꯛꯏ ꯍꯩ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯊꯣꯏꯕꯤ ꯃꯔꯩꯗꯨ ꯇꯠꯂꯤ ꯊꯣꯏꯅꯨ ꯍꯣꯏꯗ ꯀꯔꯤꯕ ꯊꯣꯏꯅꯨ ꯍꯣꯏꯗ ꯀꯥꯏꯅ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯐꯗꯠ ꯀꯟꯁꯤꯜꯂꯛꯏ ꯊꯣꯏꯕꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯌꯣ ꯅꯥꯏꯌꯦ ꯀꯩꯅꯣ ꯏꯃꯥ ꯅꯆꯥꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦꯕ ꯁꯤ ꯆꯩꯗꯣ ꯑꯝꯇ ꯊꯝꯃꯣ ꯍꯥꯏꯕ ꯑꯌꯣꯃ ꯔꯥꯁꯤ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯏꯟꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯌꯨꯝꯁꯤ ꯆꯤꯡꯌꯥꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯅꯠꯇꯦ ꯆꯤꯡꯌꯥꯗꯨꯗ ꯀꯔꯤ ꯇꯧꯕ ꯆꯠꯂꯨꯔꯤꯕꯅꯣꯕ ꯅꯔꯣꯟ ꯆꯨꯝꯃꯨ ꯅꯪ ꯊꯣꯏꯕꯤ ꯃꯀꯣꯛ ꯑꯗꯨ ꯅꯥꯟꯗꯨꯅ ꯀꯔꯝꯕ ꯃꯍꯥꯄꯥꯄꯤ ꯕꯗꯃꯥꯁ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥꯒꯤ ꯃꯤꯅ ꯎꯍꯧꯔꯤꯕꯅꯣꯕ ꯀꯔꯤ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯀꯟꯁꯤꯜꯂꯛꯏ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕ꯭ꯔꯕ ꯃꯤꯅ ꯎꯔꯒ ꯀꯔꯤꯅꯤ ꯈꯟꯈꯤꯅꯤ ꯍꯥ ꯃꯗꯨ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯆꯤꯡꯌꯥꯗ ꯅꯨꯄꯥꯒ ꯐꯝꯃꯤꯟꯅꯗꯅ ꯃꯗꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯃꯆꯥ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯁ ꯅꯥꯏ ꯍꯥꯏꯕꯅꯤ ꯏꯃꯥ ꯃꯤ ꯑꯗꯨꯗꯤ ꯀꯣꯏꯅꯕꯁꯨ ꯅꯠꯇꯦ ꯆꯨꯝꯅ ꯁꯨꯝ ꯇꯤꯟꯅꯔꯒ ꯍꯔꯤ ꯆꯨꯝꯅ ꯁꯨꯝ ꯇꯤꯟꯅꯕꯅꯤ ꯀꯥꯏꯅꯒꯁꯨ ꯍꯥꯏꯔꯤꯅꯦꯍꯦ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯆꯝꯅ ꯇꯤꯟꯅꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯐꯨꯕꯤꯗ꯭ꯔꯦ ꯃꯇꯤꯛ ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤꯀꯣ ꯏꯃꯥ ꯅꯆꯥ ꯁꯤꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯕꯥꯕꯥ ꯅꯆꯥ ꯁꯤꯗꯧꯔꯦ ꯄꯂꯦꯝꯅ ꯑꯩ ꯍꯥꯠꯇꯣꯔꯦ ꯍꯥꯏꯕ ꯅꯆꯥ ꯁꯤꯈ꯭ꯔꯗꯤ ꯀꯣꯟꯅ ꯅꯤꯡꯉꯝꯍꯧꯔꯣꯏꯀꯣ ꯏꯃꯥ ꯅꯪ ꯑꯩ ꯃꯤꯍꯨꯜꯁꯦ ꯂꯦꯞꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯕ ꯑꯩ ꯋꯥꯈꯜ ꯃꯥꯡꯗꯧꯔ ꯃꯥꯜꯂꯤ ꯏꯃꯥ ꯆꯩꯗꯣ ꯑꯝꯇ ꯀꯟꯕ ꯂꯦꯞꯄꯣ ꯍꯥꯏꯕ ꯃꯤꯍꯨꯜ ꯂꯦꯞꯈ꯭ꯔꯗꯤ ꯃꯤ ꯁꯤ ꯍꯥꯏꯅꯕꯅꯦ
ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯄꯥ ꯂꯩꯇꯕꯅꯤ ꯅꯪꯒꯤ ꯗꯞꯇꯣ ꯑꯩꯉꯣꯟꯗ ꯆꯟꯅꯔꯣꯏ ꯃꯇꯨꯡꯒ ꯇꯧꯔꯝꯂꯕꯗꯤꯅꯦ ꯅꯪ ꯅꯈꯣꯡꯗꯨ ꯊꯨꯗꯦꯛꯀꯗꯕꯅꯤ ꯈꯪꯉꯨ ꯊꯣꯏꯕꯤ ꯀꯞꯂꯤ ꯀꯞꯂꯤ ꯏꯄꯥ ꯂꯩꯇꯕꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯑꯩꯕꯨ ꯐꯨꯕ ꯅꯠꯇ꯭ꯔꯣ ꯍꯣꯔꯦꯟ ꯍꯥꯏꯗꯣꯛꯀꯅꯤꯕꯅ ꯅꯄꯥꯝ ꯌꯧꯍꯟꯒꯦꯕ ꯈꯪꯅꯤꯕ ꯐꯠꯇꯕꯤ ꯅꯣꯏꯗꯤ ꯇꯧꯔꯛꯇꯕꯗꯨ ꯃꯉꯥꯏꯔꯦ ꯏꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯀꯥꯜꯂꯒ ꯄꯣꯛꯂꯛꯄ꯭ꯔꯕ ꯍꯩ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯔꯤꯕ ꯆꯩꯗꯨꯅ ꯊꯣꯏꯕꯤ ꯇꯝꯅ ꯂꯪꯉꯛꯏ ꯂꯥꯏꯕꯛ ꯐꯕꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯅ ꯍꯥꯟꯕꯅ ꯄꯥꯟꯕꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯤ ꯄꯣꯏꯔꯩ ꯑꯦꯟꯁꯥꯡ ꯃꯜꯂꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯃꯅꯤꯗꯤ ꯍꯩ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯑꯕ꯭ꯔꯥ ꯅꯨꯄꯤꯗꯤ ꯐꯪꯉꯛꯑꯕ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯊꯣꯛꯃꯣꯛ ꯌꯥꯝ ꯉꯥꯡꯉꯤꯗꯨꯕ ꯊꯣꯛꯃꯣꯛ ꯅꯠꯇꯦ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯃꯤꯅ ꯍꯪꯕꯗ ꯈꯨꯝꯗꯦ ꯑꯣ ꯎꯗ꯭ꯔꯕꯗꯤ ꯂꯩꯔꯝꯃꯔꯣꯏ ꯄꯥꯏꯔꯤꯕꯁꯦ ꯊꯥꯡꯅꯤꯀꯣ ꯏꯃꯥꯅꯅꯦ ꯆꯠꯂꯝꯗꯥꯏꯗ ꯀꯔꯤ ꯍꯥꯏꯈꯤ ꯀꯩꯅꯣ ꯄꯂꯦꯝ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯤ ꯈꯪꯗꯦ ꯊꯥꯡꯗꯨꯅ ꯍꯦꯛꯇ ꯅꯨꯄꯤꯕꯨ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯁꯥꯟꯅꯄꯣꯠꯇꯧꯅ ꯍꯦꯛꯇ ꯈꯨꯗꯛꯇ ꯐꯪꯕ ꯌꯥꯕ꯭ꯔꯕ ꯍꯩ ꯒꯙꯥ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯃꯤꯠꯇ ꯁꯟ ꯏꯔꯣꯏ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯐꯪꯗꯗꯤ ꯐꯪꯗꯦ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯏꯃꯥꯅ ꯊꯤꯕꯤꯅꯤ ꯅꯪꯅꯦ ꯋꯥꯔꯨꯅꯨ ꯄꯣꯏꯔꯩ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯂꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗ ꯍꯥꯏꯂꯦ ꯑꯣ ꯂꯩꯔꯦ ꯀꯨꯏꯔꯔꯣꯏ ꯌꯥꯋꯣꯡ ꯏꯟꯈ꯭ꯔꯅꯤ ꯃꯤꯅꯁꯨ ꯅꯣꯛꯅꯕꯗ ꯂꯣꯏꯔꯕꯅꯤ ꯏꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯍꯩ ꯃꯍꯥ ꯆꯟꯗꯥꯟ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯤꯕ ꯐꯥꯟꯗꯨꯅ ꯂꯥꯛꯇꯅ ꯂꯪꯉꯛꯏ ꯄꯣꯏꯔꯩ ꯄꯥꯈꯠꯅ ꯐꯠ ꯊꯩꯗꯣꯛꯏ ꯃꯊꯕꯥꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯐꯥ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯍꯧꯏ ꯑꯇꯣꯟꯅ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯃꯥꯏ ꯇꯧꯔꯒꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯏꯕꯦꯝꯃꯒꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯄꯥꯜꯗꯒꯤ ꯅꯨꯡꯉꯥꯏꯍꯧꯕ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯌꯥꯗꯕ ꯌꯥꯔꯣꯏ ꯇꯥꯃꯣꯅ ꯌꯥꯅꯅꯕ ꯉꯥꯡꯅꯧ ꯍꯥꯏꯁꯤꯅꯤ ꯄꯥꯏꯈꯣꯝꯕ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯅꯤ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯑꯩꯗꯤ ꯍꯧꯗꯣꯛꯅꯤꯡꯗꯦꯕꯣ ꯍꯧꯖꯤꯛꯀꯤ ꯋꯥ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯁꯨꯝ ꯆꯝꯅ ꯂꯣꯏꯅꯍꯟꯁꯦ ꯍꯥꯏꯕ ꯌꯥꯕꯕꯨꯗꯤ ꯌꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯗ ꯏꯕꯦꯝꯃꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯕꯗꯤ ꯅꯍꯥꯛꯁꯨ ꯃꯅꯝꯃ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯨ ꯅꯆꯟꯅꯤ ꯅꯪꯅ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯗ ꯀꯔꯤꯃꯨꯛ ꯇꯥꯈꯤꯁꯦ ꯍꯥꯏꯕꯅꯣ ꯑꯍꯜ ꯅꯪꯅ ꯀꯣꯛ ꯍꯥꯏꯕꯗ ꯃꯥꯅ ꯏꯟꯗꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯃꯥꯒꯤ ꯐꯅꯅꯕ ꯅꯠꯇ꯭ꯔꯥꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯏꯕꯦꯝꯃꯅꯗꯤ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯀꯌꯥ ꯍꯩꯅꯗꯕꯒꯤ ꯃꯃꯤ ꯇꯥꯏꯅꯦ ꯅꯪꯕꯨ ꯑꯉꯥꯡꯅ ꯄꯥꯝꯗꯕꯗꯤ ꯑꯩꯁꯨ ꯇꯧꯅꯤꯡꯗꯦ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕ ꯏꯆꯜꯅꯤ ꯍꯩꯅꯗꯕꯕꯨ ꯀꯩꯅꯣ ꯁꯦ ꯅꯨꯄꯥ ꯃꯆꯥꯗꯨꯅꯗꯤ ꯄꯥꯝꯆꯠꯈ꯭ꯔꯕ ꯃꯔꯥꯏꯕꯛ ꯊꯤꯔꯛꯏꯕꯗꯣ ꯐꯅꯅꯕꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯐꯠꯇꯕꯗ ꯇꯥꯍꯟꯕ ꯇꯥꯃꯣꯅꯁꯨ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯃꯨꯛ ꯐꯠꯇꯅ ꯈꯜꯂꯤ ꯍꯣꯏ ꯈꯟꯅꯔꯁꯤ ꯑꯐꯕ ꯋꯥꯗꯤꯅꯦ ꯏꯆꯜꯅꯁꯨ ꯌꯥꯔꯛꯀꯅꯤ ꯈꯜꯂꯤ ꯍꯣ ꯍꯥꯏꯗ꯭ꯔꯕꯗꯤ ꯌꯥꯔꯛꯑꯣꯏꯌꯦ ꯅꯆꯟꯅꯨꯄꯤꯅꯤꯅ ꯌꯥꯝ ꯐꯅ ꯈꯜꯂꯤꯕꯗꯣ ꯇꯥꯃꯣꯅꯗꯤ ꯂꯥꯡꯐꯩꯗꯗ ꯂꯩꯔꯕꯅꯤꯅ ꯈꯪꯗꯕ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯦ ꯇꯟꯖꯥꯗꯨꯗ ꯊꯣꯏꯅꯨ ꯑꯇꯣꯟꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯎꯔꯁꯤ ꯊꯤꯔꯒ ꯊꯝꯃꯝꯃꯤ ꯁꯥꯔꯤꯀꯥꯟꯗ ꯆꯥꯍꯧꯔꯁꯤ ꯑꯇꯣꯟ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛꯇꯣ ꯏꯜꯂꯤ ꯍꯣꯏ ꯂꯥꯛꯑꯒꯦ ꯆꯥꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯃꯥꯅ ꯐꯨꯕꯒꯤ ꯇꯥꯔꯤꯕ ꯆꯩꯐꯝ ꯃꯃꯤ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯊꯣꯏꯕꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤ ꯉꯁꯤꯁꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅ ꯐꯨꯗꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯁꯨꯃꯥꯏꯅ ꯐꯨꯕꯁꯤꯕꯨ ꯃꯤꯅ ꯅꯣꯛꯅꯔꯣꯏꯗ꯭ꯔꯕ ꯊꯤꯔꯤꯀꯥꯟꯁꯤꯗ ꯗꯥꯛ ꯃꯌꯥꯝꯁꯤꯅ ꯍꯦꯟꯅ ꯊꯤꯍꯜꯂꯦꯕ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯄꯣꯏꯔꯩ ꯃꯥꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯤ ꯁꯥꯎꯅꯤꯡꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯃꯗꯨꯒꯤ ꯕꯗꯃꯥꯁꯇꯨꯅ ꯃꯔꯣꯜ ꯑꯃ ꯀꯨꯏꯅꯕꯁꯨ ꯅꯠꯇꯕ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯆꯩ ꯆꯥꯍꯜꯂꯦꯕ ꯈꯪꯅꯤꯗꯅ ꯃꯊꯪꯒ ꯊꯦꯡꯅꯔꯗꯤ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯑꯃꯨꯛ ꯄꯥꯏꯔꯒ ꯍꯥꯏꯖꯩ ꯑꯩꯕꯨ ꯌꯥꯝ ꯊꯤꯔꯕꯅꯦ ꯀꯩꯁꯨ ꯌꯥꯝꯅ ꯊꯤꯕꯗꯤ ꯅꯠꯇꯦꯗ ꯀꯨꯆꯨ ꯍꯥꯏꯔꯦ ꯀꯩꯁꯨ ꯃꯨꯕ ꯅꯠꯇꯦ ꯑꯩꯅ ꯊꯤꯔꯤꯁꯦ ꯀꯗꯥꯏꯗꯅꯣꯕ ꯃꯤꯠ ꯍꯥꯏꯔ ꯃꯤꯅ ꯅꯨꯡꯁꯤ ꯃꯥꯏꯒ ꯈꯨꯝꯖꯤꯜꯂꯒ ꯆꯠꯂꯨꯔꯗꯤ ꯑꯩꯁꯦ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯝꯅ ꯐꯖꯩ
ꯃꯃꯤꯠꯁꯦ ꯉꯥꯎꯏ ꯉꯥꯛꯇꯅꯦꯕ. ꯑꯗꯨꯗꯤ ꯀꯗꯥꯏꯗꯅꯣ ꯁꯣꯏꯔꯤꯁꯦ? ꯌꯥꯁꯨ ꯆꯧꯕ ꯅꯠꯇꯦ, ꯆꯤꯔꯥꯏꯁꯨ ꯇꯥꯡꯕ ꯅꯠꯇꯦ, ꯑꯗꯒꯤ ꯅꯣꯛꯄꯗꯅ ꯑꯄꯣꯕ ꯌꯥꯁꯤꯒ ꯔꯥꯁꯤ ꯍꯥꯞꯂꯤꯕꯅꯤ. ꯀꯗꯥꯏꯗꯅꯣꯕ ꯃꯣꯏꯅ ꯑꯩ ꯊꯤ ꯊꯤꯅ ꯅꯣꯛꯅꯔꯤꯁꯤꯕꯣ? ꯌꯦꯡꯕꯗꯤ ꯍꯩꯇꯦ ꯍꯩꯇꯅ. ꯔꯥꯁꯤꯅ, ꯑꯣ, ꯉꯁꯥꯏꯗꯒꯤ ꯀꯧꯕ ꯇꯥꯗꯕ ꯃꯈꯩ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤꯡꯁꯦꯜ ꯌꯦꯡꯉꯒ ꯆꯣꯏꯔꯣꯜ ꯂꯣꯟꯕꯤꯗꯣ ꯇꯧꯔꯝꯕꯒꯤꯅꯤꯗꯅ. ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯑꯒ ꯈꯠꯅꯕ ꯍꯧꯔꯛꯏꯗꯨꯕ? ꯍꯩ, ꯇꯥꯅꯤꯡꯗꯦ. ꯅꯪꯒ ꯈꯠꯅꯗꯣꯏ ꯁꯔꯨꯛꯅꯦ ꯀꯩ ꯃꯃꯥꯏ ꯅꯥꯜꯂꯨꯒꯦ ꯑꯩ? ꯑꯉꯥꯎꯕꯤ ꯅꯪꯒ ꯈꯠꯅꯗꯣꯏ ꯁꯔꯨꯛ. ꯏꯁ, ꯍꯥꯍꯥꯌꯣ, ꯀꯔꯤꯕ? ꯑꯣꯏꯔꯔꯣꯏ ꯃꯇꯤꯛ ꯆꯤꯟꯈꯤꯛ ꯊꯤꯕꯤꯒꯅꯨ ꯏꯃꯥ. ꯍꯧꯖꯤꯛ ꯅꯃꯥꯡꯗ ꯀꯩꯗꯣ ꯊꯣꯛꯂꯛꯂꯕꯗꯤ ꯄꯥꯏꯀꯩ ꯆꯦꯟꯈꯤꯅꯤꯅꯦ. ꯃꯃꯥꯏꯗ ꯅꯥꯟꯕꯗꯤ ꯂꯥꯏꯔꯗꯅ. ꯍꯩ, ꯋꯥꯆꯣꯏ ꯉꯥꯡꯉꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ. ꯕꯕꯥ ꯂꯥꯛꯎꯀꯣ, ꯀꯨꯏꯅ ꯉꯥꯏꯕ ꯉꯝꯃꯣꯏ. ꯆꯥꯛꯁꯦ ꯊꯤꯗꯨꯅ ꯂꯩꯔꯕꯅꯤ. ꯏꯪꯈ꯭ꯔꯒꯅꯤꯀꯣ, ꯅꯪ ꯑꯃꯅꯦ ꯀꯗꯣꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗꯦ. ꯑꯩꯗꯤꯅꯦ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ ꯅꯪꯒꯤ ꯈꯟꯕꯗ. ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯔꯥꯁꯤꯗꯨ. ꯍꯩ, ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯥꯛꯍꯧꯗ꯭ꯔꯤꯕ꯭ꯔꯅꯦꯍꯦ? ꯆꯥꯛꯁꯦ ꯏꯪꯕ ꯇꯥꯔꯤꯅꯦ. ꯀꯧꯕ ꯆꯠꯄꯗꯨꯗ ꯅꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯄ ꯌꯥꯗꯕ꯭ꯔꯥꯕ? ꯑꯣ, ꯂꯥꯛꯑꯅꯤ ꯍꯥꯏꯔꯝꯃꯕꯅꯤ. ꯃꯣꯏ ꯄꯥꯕꯨꯡ ꯆꯥꯕ ꯍꯧꯕꯤꯔꯣ. ꯂꯥꯛꯆꯔꯁꯅꯤ. ꯍꯩ, ꯏꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ. ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ, ꯉꯥꯏꯔꯁꯤ ꯉꯥꯏꯍꯥꯛ. ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯖꯥꯠ ꯑꯣꯏꯔꯦꯗꯀꯣ ꯁꯨꯅꯤꯡꯗꯕꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ. ꯍꯩ, ꯃꯃꯥ, ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯧꯅꯨꯅꯦ. ꯄꯣꯛꯇꯕꯁꯤ ꯃꯉꯥꯏ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯆꯥ ꯃꯊꯟꯇꯅꯤ. ꯑꯁ ꯃꯥꯏꯗ, ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ. ꯏꯆꯥꯁꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ. ꯑꯗꯨꯗ ꯈꯔ ꯉꯥꯡꯗ꯭ꯔꯕꯗꯤꯅꯦ ꯁꯨꯝ ꯂꯝꯗꯝꯅꯈꯤꯗꯧꯔꯤꯕꯅꯤ. ꯋꯥꯒ ꯉꯥꯡꯖꯔꯔꯣꯏꯗ ꯑꯩꯗꯤ. ꯑꯩꯕꯨ ꯏꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯍꯦꯛ ꯇꯥꯍꯟꯕ. ꯁꯨꯝ ꯈꯜꯂꯨꯅꯤ, ꯅꯪꯅ ꯅꯆꯥꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯅꯨꯡꯁꯤꯅ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ. ꯑꯗꯨꯅꯦ ꯄꯥꯕꯨꯡ, ꯈꯔ ꯉꯥꯡꯉꯨ. ꯉꯁꯥꯏꯁꯨ. ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯐꯠ ꯌꯦꯡꯂꯛꯏ. ꯔꯥꯁꯤꯁꯨ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯁꯥꯏꯁꯨ ꯀꯩꯗꯧꯔꯕ? ꯉꯁꯥꯏꯁꯨ ꯐꯨꯒꯦ ꯇꯧꯔꯤꯅꯦ ꯍꯥꯏꯕ. ꯁꯣꯏꯔꯣꯏꯍꯦ ꯅꯪ, ꯁꯣꯏꯔꯣꯏꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇꯣ ꯆꯥꯊꯣꯛꯃꯤꯟꯅꯈ꯭ꯔꯦ. ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯜ ꯇꯥꯟꯅꯈ꯭ꯔꯦ, ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯥꯏꯅ ꯉꯥꯏꯅ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯌꯥꯏꯃꯗꯣ ꯃꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡ ꯑꯗꯣ ꯐꯥꯜꯂꯤ. ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯇꯝꯐꯥꯗꯣ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯆꯥ ꯄꯨꯗꯨꯅ ꯂꯥꯛꯏ. ꯇꯝꯐꯥ ꯄꯨꯔꯛꯂꯤꯕ ꯆꯥ ꯑꯗꯨ ꯌꯥꯏꯃꯗ ꯄꯤ. ꯃꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯌꯥꯏꯃ ꯅꯥꯄꯤ ꯐꯥꯜꯂꯤꯕꯗꯣ ꯂꯦꯞꯇꯨꯅ ꯆꯥꯗꯨ ꯊꯛꯅ ꯊꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯑꯃꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨꯗꯅ. ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯗ꯭ꯔꯕꯁꯨ? ꯑꯁ, ꯑꯆꯝꯕ ꯆꯥꯃꯟꯗꯅ ꯅꯆꯥꯁꯤꯡꯁꯨ ꯆꯔꯥ ꯍꯦꯟꯕ ꯌꯥꯎꯅꯔꯛꯂꯦ. ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯏꯪꯈꯣꯜꯒꯤ ꯁꯔꯦꯡꯗꯣ ꯆꯥꯕ ꯄꯦꯟꯅꯔꯦ, ꯑꯗꯨꯅꯅꯦ ꯍꯪꯉꯛꯏꯕꯁꯦ. ꯍꯩ, ꯑꯆꯝꯕ ꯆꯥꯕꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯇꯕꯅꯤ. ꯑꯣ, ꯈꯤꯠ ꯂꯤꯛꯄꯤꯔꯅꯨꯀꯣ. ꯑꯆꯝꯕ ꯆꯥꯅꯤꯡꯕ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯑꯆꯝꯕ ꯑꯗꯨꯝ ꯊꯣꯡꯕꯤꯅꯤ. ꯆꯥꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯤꯅꯅꯦ ꯉꯥꯗꯣ ꯑꯃꯍꯦꯛ ꯂꯩꯕꯤꯔꯨꯆꯣ. ꯉꯁꯤꯗꯤꯅꯦ ꯉꯥ ꯊꯣꯡꯗ꯭ꯔꯕꯗꯤ ꯆꯥꯛ ꯊꯣꯡꯉꯔꯣই ꯑꯩꯗꯤ. ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯒꯤ ꯀꯗꯔ ꯍꯧꯔꯛꯏꯕꯅꯤꯅꯦ. ꯍꯣ, ꯈꯪꯗꯦ ꯈꯪꯗꯦ, ꯅꯆꯥꯁꯤꯡꯅ ꯍꯥꯏꯕꯅꯤ, ꯂꯩꯕꯤꯔꯛꯇꯕ ꯌꯥꯔꯣꯏꯀꯣ. ꯇꯣꯂꯦꯟꯅ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯕꯣ. ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯂꯤꯕꯅꯣ? ꯇꯥ ꯇꯣꯂꯦꯟ, ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ? ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ. ꯁꯨꯝ ꯏꯟꯁꯥꯡꯒꯤ ꯉꯥꯡꯅꯔꯝꯂꯤꯕꯅꯤ, ꯑꯍꯥꯎꯕ ꯆꯥꯁꯦꯅ. ꯀꯔꯤ ꯂꯩꯔꯒꯦ ꯇꯥ ꯇꯣꯂꯦꯟꯅ ꯏꯊꯥ ꯊꯥꯖꯗꯅ ꯅꯅꯥꯎꯒꯤꯗ ꯂꯦꯡꯕꯤꯔꯛꯄꯕꯣ? ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯀꯣꯛ ꯆꯥꯊꯣꯛꯎꯗꯅ, ꯁꯦꯜꯁꯨ ꯄꯥꯏꯗꯕ ꯅꯠꯇꯦ. ꯁꯨꯝ ꯉꯥꯏꯍꯥꯛ ꯆꯠꯊꯣꯔꯛꯄꯅꯤ. ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯀꯔꯤꯅꯣꯃꯇ ꯍꯥꯏꯒꯦꯅ ꯅꯣꯏꯗ ꯌꯧꯁꯜꯂꯛꯑꯕ. ꯌꯥꯏꯃ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ, ꯇꯥꯕ꯭ꯔꯥ? ꯇꯥ ꯇꯣꯂꯦꯟꯒꯤ ꯆꯥ ꯑꯝꯇ ꯁꯦꯝꯃꯛꯑꯣ. ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ, ꯁꯦꯝꯃꯛꯑꯅꯨ. ꯇꯥꯗꯥ, ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨ, ꯀꯨꯏꯔꯣꯏꯌꯦ. ꯆꯥ ꯊꯛꯑꯒ ꯋꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕꯤꯔꯣ. ꯑꯗꯨꯅꯦ ꯇꯥꯗꯥ, ꯆꯥ ꯊꯛꯑꯒ ꯅꯦꯅꯥ ꯇꯥꯅ ꯁꯥꯔꯁꯦ ꯋꯥꯔꯤꯗꯣ. ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯇꯝꯐꯥ ꯆꯥ ꯂꯧꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯇꯥꯗꯥ. ꯌꯥꯏꯃ, ꯑꯇꯩꯒꯤ ꯅꯠꯇꯦ. ꯏꯆꯥ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ.
ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯟꯒꯦ ꯇꯧꯕ. ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯥꯏꯕ ꯀꯧꯔꯕꯗꯤ ꯁꯦꯜꯗꯤ ꯈꯔ ꯆꯪꯒꯅꯤꯗ. ꯑꯗꯨꯗ ꯅꯪꯒꯤ ꯇꯥꯗꯗꯤ ꯍꯧꯖꯤꯛꯃꯛꯇ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕ ꯇꯧꯔꯤꯁꯦ. ꯑꯗ ꯏꯅꯥꯎꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕꯅꯤꯅ ꯅꯪꯉꯣꯟꯗ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ. ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯅꯣꯅꯦ ꯇꯥꯗ? ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯇꯥꯗꯦꯅꯦ. ꯇꯥꯔꯕꯗꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯆꯒꯗꯕꯅꯤ. ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ? ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯍꯥꯏꯗꯦ. ꯄꯩꯁꯥꯗꯨꯕꯨꯗꯤ ꯌꯥꯅꯤꯅꯦ. ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕꯅꯣ? ꯑꯃꯥꯏꯕ ꯀꯧꯅꯤꯒꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯨꯏꯕꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤꯗ. ꯏꯕꯨꯡꯉꯣꯗꯣ ꯈꯪꯗꯕꯅꯤ. ꯑꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯀꯔꯤ ꯂꯥꯏꯑꯣꯡꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ. ꯍꯤꯗꯥꯛ ꯈꯔꯗꯤ ꯊꯥꯔꯤ. ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯅꯥꯏꯗꯦ. ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ. ꯂꯩꯒ ꯂꯩꯇꯕꯒ ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯉꯦ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯕꯁꯦ. ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯍꯥꯏꯔꯨꯅꯨ ꯕꯕꯥ, ꯏꯀꯥꯏꯖꯩ. ꯏꯃꯥꯟꯅꯕꯒꯤ ꯃꯄꯥꯗꯅ ꯏꯀꯥꯏꯗꯤ ꯏꯀꯥꯏꯕ. ꯑꯗꯨꯗ ꯂꯩꯃꯟꯗꯕꯒꯤ ꯍꯪꯉꯕꯅꯤ. ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦꯗ ꯇꯥꯗ. ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ. ꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ. ꯄꯩꯁꯥꯗꯤ ꯇꯥꯜꯂꯒ ꯐꯪꯉꯤ. ꯑꯗꯨꯕꯨ ꯄꯨꯟꯁꯤꯗꯤ ꯇꯥꯜꯂꯒ ꯐꯪꯗꯦ. ꯑꯗꯨꯅ ꯏꯆꯥꯗꯣ ꯐꯅꯅꯕ ꯂꯥꯏꯌꯦꯡꯁꯤ. ꯄꯩꯁꯥꯗꯣ ꯍꯣꯔꯦꯟ ꯏꯆꯥ ꯅꯨꯄꯥꯗ ꯄꯤꯔꯛꯑꯒꯦ. ꯑꯅꯥꯕ ꯍꯪꯕ ꯑꯣꯏꯅ ꯂꯥꯛꯍꯟꯖꯔꯒꯦ. ꯌꯥꯔꯗ꯭ꯔꯥ ꯇꯥꯗ? ꯌꯥꯏ ꯌꯥꯏ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯦꯗ. ꯁꯤ ꯑꯣꯏꯔꯕꯗꯤ ꯃꯊꯥꯁꯦ ꯈꯔ ꯀꯣꯛꯑꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯌꯥꯏꯃ. ꯍꯩꯃ, ꯇꯥꯗ ꯆꯥꯁꯦ ꯊꯛꯇꯅ ꯆꯠꯂꯗꯣꯏꯔꯣ ꯀꯩꯅꯣ? ꯏꯕꯦꯝꯃ, ꯆꯥꯗꯣ ꯉꯁꯤꯗꯤ ꯊꯛꯑꯔꯣꯏꯒꯦ. ꯁꯥꯎꯕ ꯌꯥꯗꯦꯀꯣ. ꯅꯆꯜꯅ ꯋꯥꯅ ꯁꯦꯝꯖꯔꯛꯑꯒ. ꯇꯥꯗ, ꯊꯛꯇꯅ ꯆꯠꯇꯣꯔꯕ꯭ꯔꯣ? ꯅꯣꯡꯃ ꯍꯦꯛ ꯊꯛꯇꯣꯛꯁꯤꯉꯥꯏꯗꯅ. ꯑꯗꯣ ꯀꯩꯅꯣ, ꯅꯆꯥꯅꯨꯄꯥ ꯑꯅꯤꯗꯤ ꯎꯗꯦ. ꯃꯣꯏꯕꯨ ꯂꯩꯇꯕ꯭ꯔꯥꯅꯦ? ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯃꯣꯏꯁꯨ ꯋꯥꯀꯤꯡ ꯆꯠꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ. ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯍꯧꯅꯔꯒ ꯆꯠꯈꯤꯕꯅꯤ. ꯑꯣ, ꯐꯩꯅꯦ. ꯃꯆꯤन ꯃꯅꯥꯎ ꯑꯗꯨꯛ ꯅꯨꯡꯁꯤꯅꯔꯤꯕꯗꯣ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯃꯆꯤन ꯃꯅꯥꯎ, ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯅꯕ ꯋꯥꯠꯅꯔꯛꯄ, ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ, ꯂꯝꯆꯠ ꯕꯦꯕꯥꯔ ꯈꯪꯅꯔꯛꯇꯕꯒꯤ, ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯛꯇꯕꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ. ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯨꯔꯕꯗꯤ ꯐꯈ꯭ꯔꯦꯗ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡ ꯑꯁꯤꯗꯤ. ꯂꯩꯀꯥꯏꯁꯤꯅꯁꯨ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨꯗꯤ. ꯌꯥꯏꯃ ꯃꯈꯨꯠꯅ ꯅꯥꯄꯤꯁꯤꯡꯗꯨ ꯐꯣꯏꯅ ꯐꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ. ꯐꯕꯨꯗꯤ ꯐꯩꯌꯦ ꯇꯥꯗ. ꯑꯗꯨꯗ ꯑꯍꯜꯁꯤꯅ ꯈꯔ ꯃꯉꯥꯎ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ? ꯋꯥ ꯉꯥꯡꯕꯗ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯕ. ꯃꯉꯥꯎ ꯊꯤꯒꯗꯕ ꯑꯇꯣꯝꯕꯁꯤꯅꯗꯤ ꯊꯤꯗ꯭ꯔꯤ. ꯑꯍꯜꯗꯨꯅ ꯑꯣꯏꯅ ꯊꯤꯗꯅ ꯂꯩꯔꯤ. ꯃꯥꯒꯤꯗꯤ ꯈꯔ ꯋꯥꯏ. ꯅꯨꯡꯁꯤꯅꯕꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩꯗ. ꯍꯣꯏ ꯍꯣꯏ, ꯃꯤꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯥꯒꯤ ꯀꯣꯏꯗꯕ ꯃꯇꯧ ꯑꯗꯨꯗ. ꯑꯗꯨꯕꯨ ꯑꯇꯣꯝꯕꯗꯨꯅꯗꯤ ꯈꯔ ꯇꯞꯄ ꯃꯥꯜꯂꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯗꯨꯅ ꯇꯣꯂꯦꯟꯁꯨ ꯆꯠꯈ꯭ꯔꯦ. ꯊꯣꯏꯅꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯑꯁꯪꯕꯤꯅ. ꯍꯥꯏ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯊꯣꯡꯒꯥꯟꯗꯒꯤ ꯀꯧꯗꯨꯅ ꯆꯪꯉꯛꯏꯗꯨꯕꯣ? ꯏꯃꯥ, ꯇꯨ ꯉꯥꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯎꯅꯦ. ꯀꯗꯥꯏꯗꯒꯤ ꯉꯥꯅꯣꯅꯦ ꯑꯗꯨꯕꯣ? ꯏꯅꯦ ꯁꯈꯤꯒꯤ ꯄꯣꯛꯐꯝꯗ ꯌꯣꯜꯂꯒ ꯂꯩꯔꯝꯃꯤ. ꯃꯁꯛꯁꯦ ꯎꯕꯗꯅꯦ ꯌꯥꯝ ꯐꯖꯩꯅ ꯂꯩꯁꯜꯂꯛꯑꯕꯅꯤ. ꯏꯃꯥꯁꯨ ꯆꯥꯅꯤꯡꯉꯝꯒꯅꯤꯅ. ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯃꯁꯛꯄꯨꯗꯤ ꯐꯖꯔꯦꯅꯦ. ꯑꯗꯣ ꯅꯪꯕꯨ ꯄꯩꯁꯥꯗꯤ ꯀꯗꯥꯏꯗꯒꯤꯅꯣꯕ? ꯄꯩꯁꯥꯒ ꯑꯝꯇ ꯄꯤꯔꯝꯗ꯭ꯔꯤꯌꯦ. ꯍꯣꯔꯦꯟ ꯇꯥꯆꯧꯗꯒꯤ ꯂꯧꯔꯒ ꯄꯤꯔꯒꯦꯅ ꯍꯥꯏꯔꯝꯕꯅꯤ. ꯍꯣꯏ ꯍꯣꯏ, ꯉꯔꯥꯡ ꯅꯣꯏ ꯇꯥꯆꯧ ꯂꯥꯛꯄꯗꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯠꯇ ꯆꯥꯗ꯭ꯔꯤ. ꯍꯥꯎꯅ ꯍꯦꯛꯇ ꯊꯣꯡꯉꯨ ꯏꯆꯥꯁꯤꯗꯤ. ꯍꯣꯏ ꯃꯥ. ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯅꯕ ꯃꯃꯥꯏ ꯑꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯅꯤ. ꯑꯇꯣꯟꯁꯨ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯊꯣꯏꯅꯨꯅ ꯄꯥꯏꯔꯤꯕ ꯉꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯊꯣꯏꯅꯨ ꯈꯧꯇꯛ ꯈꯔ ꯆꯥꯖꯩ. ꯃꯥꯁꯨ ꯑꯃꯨꯛꯇꯪ ꯉꯥꯗꯨꯗ ꯌꯦꯡꯂꯝꯂꯒ ꯑꯇꯣꯟꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ. ꯀꯗꯥꯏꯗꯤ ꯉꯥꯅꯣ ꯑꯗꯨꯅ? ꯏꯅꯝꯇꯣꯟ, ꯏꯅꯦ ꯁꯈꯤꯒꯤ ꯄꯣꯠꯐꯝꯗꯒꯤꯅꯤ. ꯃꯁꯛꯁꯦ ꯐꯖꯕꯗꯨꯗ ꯆꯥꯅꯤꯡꯉꯦꯅ ꯂꯩꯔꯛꯄꯅꯤ. ꯄꯩꯁꯥꯗꯤ ꯄꯤꯔꯝꯃꯕꯣ? ꯄꯤꯔꯝꯗ꯭ꯔꯤ. ꯍꯣꯔꯦꯟ ꯇꯥꯆꯧꯗꯒꯤ. ꯈꯪꯉꯕꯅꯤ ꯑꯩꯅ ꯑꯁꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ. ꯌꯦꯡꯅꯤꯡꯗꯕꯅ ꯃꯈꯣꯟꯁꯦ ꯅꯧꯊꯁꯟꯅꯗꯅ. ꯀꯔꯤ ꯊꯣꯛꯏꯅꯕꯨ? ꯂꯩꯇ꯭ꯔꯕꯗꯤꯅꯦ ꯆꯥꯅꯤꯡꯂꯕꯁꯨ ꯆꯥꯔꯣꯏꯗꯕꯅꯤ. ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯗꯧꯔꯦ ꯅꯕꯨꯡ ꯑꯁꯤ. ꯑꯗꯨꯒ ꯅꯣꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯅ ꯅꯔꯜꯗꯤ ꯁꯤꯀꯤ ꯑꯃꯠꯇ ꯂꯩꯇꯅ ꯁꯪꯒꯣꯝ ꯊꯛꯅꯤꯡꯕꯒꯁꯨ ꯁꯥꯏꯅꯦ. ꯏꯃꯧ ꯏꯕꯦꯝꯃ, ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯕ ꯐꯩ. ꯃꯤꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯑꯣꯏꯅ ꯎꯈꯤꯅꯤ. ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ. ꯍꯩꯅꯗꯕꯅ ꯂꯣꯏꯔꯦꯍꯦ ꯃꯁꯛꯁꯤꯡꯁꯦ ꯑꯋꯣꯏꯕ. ꯍꯨ 8 ꯈꯥꯔꯤ. ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯈꯤꯇꯪ ꯉꯥꯡꯉꯨꯕꯗꯅꯦ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯀꯗꯣꯏꯒꯤ ꯑꯃꯨꯛꯇꯣꯏꯕ.
Inamton, adumna imada ngangbigano. Leitrabadi ngase handuragi. Is, nungsireda, nakhonga nausinadana. Aikhoise amuk yongi hairibraba. Leikaisida ngado haluraga. Ibema, nangsu angangmakti nadre. Nasung namanabisingna taunaribasi udabro. Nasagi senthok lambi ama thiba yai. Yumgi thaba ingkhang khaktang tauraga hekta hingba yaba natene. Khara lairabadi nayum pangi hairakani. Aikhoidagadi haibirakanu. Matamdudane nabungse noi mayamgi imung asigi mathi makum punanaba minai nate. Thoinu taba ngamjade manamagi adukanba wahai khonda adu asangbi mahaksu mama ama oina machagi awabasu uba ngamjade. Machanupada haidokpasu taude mamaugi lamchat asi nongmadi gyan tajaraksanu haina leithokjabani. Adubu ma khangba yamna wari. Mamaugi ka henba wangangsing asi machanupigi khanbadasu ma yamna wajari. Thoibi sakyeng mingsel aduda yengduna mathanta wangangsei. As samse yamna sangeba. Aidi kamai tawni. Kakpaga pamureda. Karoida. Kamlak yohongi khanganeba. Adugane hai haidana thek dana chatkeba. Bindiga se lon dana. Wakhalse kayada nungairiba nunese. Aigi puri khudang sangbidubu kahit lekhrajano. Haima. Sida sulaitini. Ima! Ho palem ima! Aigi purit ama khudang sangbi higok awawba machudo. Adu purito ubraba. Hai, khangde. Aigi piyandane ama yalhobani. Adura yengucho. Kaino? Aigi purika lona nidabo imanang. Yam taningdeko. Pi phauraga lausani khangdabaduda. Lausilaga aigi pi yan phamadudane yan birambagi wani. Thoibi purito lauruduna lisili. Masado tungmang layduna yenglaga. Siwedi yaredana amuka hena ngauthoknaba. Asi hairaga nokfe tawjay. Masamdo muk tangkhaida bindi lonsili. Masayado amuk semi. Tanjaduda mapalumdagi angang amana kaurei. Je Thoibi, yumsibu milay bro. Je Thoibi. Thoibi thongnawdagi makokli thokduna khumlai. Kaino, kaidawrage muthi. Marble sanawsi lao. Minam charaga marbon khokhibada. Ngasidi akhoina amuk tenghange. Kari minam chaba kaina. Na hai mataduga haitede hainingdede ha. Angang ni kaina. Ngamaroy. Nungsa sakrakansida kuchu kumenga mangnanaba thabak ado sinbira anu. Natone eksano. Is nasa khuthiduga muni kaina supa khaliba. He muthi adumaina ga de hainuda. Aibu kayam thiradana. Aingonda di thibado nangna helina chaba. Thide. Aina phagi tawbani bai je Thoibi. Adune ba. Hoi, adola oba. Marble sanau seba. Mi loi nga li horabani. Iche Thoibi kauru chona ai laini. Talle, ai sananingde. Ngasidi noi sanawro. Ai yaurege. Yaroe je Thoibi. Ngasidi yaurege ba. Phai. Matung sanabada sungaw yahole khangno. Yahondraga tuuna. Sagra kansida yumda laiba phaba. Kudang sangbi litlaga laira kansida. Adui sarupudine tummaga dum laithoke. Kai kandabda. Phai. Sakthibi, ai chale ko. Aina phagi tawbani. Nang nasaka subajade. Sakthibi, nasa khuthiduga. Thoibi sawningna makhong adu thinduna. Oi! Namai matkyang nang khangnidana. Mathang thengnabadane. Nungaini na. Nasamdo naru kokthoke khangnina. Asi hairaga mingseldu yengduna amuk paitholaga tumthokpa watawduna leikhre. Mingselbu yengdabadi sangsargi awaba nungaiba kawe haibaduni. Thoibi mana tawribasi. Amuksu gyan yamna tai. Aduga amuksu angawbigumna ngangna saknaba yadabaduni mana tawribasi. Matam khara amasu hojinkhirami. Chingkhaina boireida kanna tai. Thoibibu koidaba yaroi haina. Nupa, nangbu yaroba. Taningdeko. Aina khwaidagi hainadaba nupiduga nushinawe. Kama yadorige. Nukshiba haibasidine thamoidagi pharakadaba. Ai ngamoiko. Hoini. Sum loinaraga nuksijaraksaniba. Aigi mai chokhanba yaroiko nang. Nate,
ꯊꯣꯏꯅꯨꯗꯨꯕꯨ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯕ? ꯐꯅ ꯒ꯭ꯌꯥꯟ ꯇꯥꯕꯣꯏ ꯅꯤꯡꯕꯅꯤ, ꯇꯥꯗꯦꯕꯣ꯫ ꯃꯇꯥꯡꯁꯤꯗꯅꯦ ꯊꯣꯏꯅꯨꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦꯀꯣ, ꯑꯗꯣ ꯑꯗꯥ ꯈꯪꯗꯦ, ꯑꯩꯗꯤ ꯄꯣꯏꯔꯩꯅ ꯊꯣꯏꯕꯤ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯈ꯭ꯔꯅꯤꯀꯣ꯫ ꯍꯣꯏ ꯌꯥꯝ ꯄꯥꯝꯃꯗꯤ ꯅꯪ ꯍꯦꯛ ꯀꯣꯏꯁꯜꯂꯨꯗꯅ, ꯑꯩꯗꯤ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯃꯔꯣꯏ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯎꯔꯕ ꯐꯥꯎꯕꯗ ꯍꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯀꯥꯟꯁꯤꯗ ꯃꯥ ꯀꯣꯏꯌꯣ ꯀꯥꯏ꯫ ꯑꯁ ꯀꯥꯔꯟ ꯉꯥꯡꯒꯅꯨꯗ꯫ ꯑꯣ ꯀꯥꯔꯟ ꯉꯥꯡꯉꯤꯗꯤ ꯅꯪꯅꯦ, ꯅꯪꯕꯨ ꯅꯀꯣꯛꯀꯥꯗꯨꯕꯨ ꯑꯝꯇ ꯈꯟꯊꯅꯕꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕ꯭ꯔꯕ? ꯑꯣ ꯈꯟꯊꯅꯕ ꯁꯔꯨꯛ ꯌꯥꯎꯗꯕꯗꯣ ꯑꯗꯨꯅꯕꯨ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯄ ꯅꯠꯇꯤꯌꯦ, ꯃꯥꯒꯤ ꯃꯒꯨꯟ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯂꯣꯏꯅꯔꯀꯥꯟꯗ ꯈꯪꯒꯅꯤ, ꯅꯪꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯀꯅꯤ꯫ ꯏꯇꯥꯎ, ꯅꯪꯅ ꯃꯥꯒꯤ ꯋꯥꯔꯤ ꯁꯦꯡꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯃꯥꯒꯨꯝꯕꯤ ꯑꯇꯥꯡꯕ ꯅꯨꯄꯤꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯪꯒꯤ ꯑꯣꯏꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛꯅ ꯉꯁꯤꯃꯛ ꯊꯣꯏꯅꯨꯒ ꯈꯪꯅꯔꯝꯗꯕ ꯊꯣꯛꯂꯕ, ꯃꯥꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤ ꯍꯥꯏꯔꯝꯒꯅꯤ꯫ ꯁꯤꯃꯛꯅ ꯊꯣꯏꯅꯨꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯄꯣꯏꯔꯩ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯆꯤꯡꯈꯩꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯐꯥꯒꯤꯒ ꯃꯥꯜꯂꯨꯔꯒ ꯅꯪꯗꯤ ꯄꯨꯔꯥ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯒꯤ ꯋꯥꯗꯨ ꯊꯣꯏꯅꯨꯅ ꯇꯥꯈ꯭ꯔꯗꯤ ꯀꯔꯤ ꯈꯟꯈꯤꯅꯤ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯒꯤ ꯋꯥꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯋꯥꯈꯜ ꯇꯥꯗꯕ ꯇꯧꯅꯨꯀꯣ ꯅꯨꯄꯥ꯫ ꯊꯣꯏꯅꯨꯒꯨꯝꯕ ꯅꯨꯄꯤꯗꯤꯅꯦ ꯑꯇꯥꯡꯕꯅꯤ, ꯅꯪ ꯃꯥꯕꯨ ꯊꯥꯗꯣꯛꯀꯅꯨ꯫ ꯆꯤꯡꯈꯩ ꯃꯈꯨꯠꯅ ꯄꯣꯏꯔꯩꯒꯤ ꯂꯦꯡꯕꯥꯟ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯊꯣꯏꯕꯤꯕꯨ ꯀꯣꯏꯕ ꯉꯝꯒꯗ꯭ꯔꯥ? ꯄꯣꯏꯔꯩ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯔꯨꯞꯀꯤꯗꯃꯛꯇ ꯅꯨꯄꯤ ꯃꯥꯕꯨ ꯀꯣꯏꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯦ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯇꯨꯡꯗꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯦꯡꯕ ꯇꯥꯔꯦ꯫ ꯈꯟꯊꯗ ꯂꯧꯔꯨꯕ ꯐꯤꯔꯦꯞꯅ ꯀꯔꯤ ꯑꯣꯏꯔꯛꯄ, ꯑꯐꯕꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯐꯠꯇꯕꯕꯨ ꯇꯝꯂꯤꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯃꯅꯤꯅ, ꯏꯃꯥ, ꯀꯩꯗꯧꯔꯦ ꯑꯇꯣꯝꯕ? ꯅꯪꯕꯨ ꯏꯃꯥꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯗ꯫ ꯃꯅꯤ ꯌꯥꯏꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ, ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯃꯅꯤ ꯈꯪꯉꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯕꯨ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯌꯥꯏꯃ ꯃꯆꯥꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯇꯝꯐꯥꯅ, ꯀꯩꯗꯧꯔꯒꯦ? ꯏꯃꯥꯁꯨ ꯈꯪꯗꯦ꯫ ꯅꯌꯥꯝꯕꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯅꯣꯒ? ꯍꯥꯏꯗꯤ ꯍꯥꯏꯕꯅꯤ, ꯇꯥꯗꯦ꯫ ꯁꯤꯗꯕꯨ ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯌꯥꯏꯃ ꯋꯥꯔꯤꯗꯨ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯈꯧꯇꯦꯝꯃꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ? ꯈꯅꯥꯎ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯏꯁꯤꯡ ꯈꯔ ꯊꯛꯀꯦꯔꯥ? ꯑꯩ ꯀꯜꯂꯛꯀꯦ꯫ ꯀꯩꯁꯨ ꯇꯧꯗꯦ, ꯌꯥꯅꯤ꯫ ꯀꯜꯂꯛꯇ꯭ꯔꯕꯁꯨ ꯌꯥꯏ꯫ ꯃꯇꯥꯡ ꯆꯥꯗꯅꯅꯦ ꯁꯦꯕꯥ ꯐꯔꯛꯀꯅꯨ꯫ ꯀꯔꯤꯅꯣꯗ ꯃꯣꯏ ꯄꯥꯕꯨꯡ, ꯀꯣꯆꯤ ꯑꯃ ꯏꯇꯧ ꯇꯧꯔꯤꯕꯗꯨꯕꯨ? ꯏꯀꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦꯗ ꯏꯄꯥꯒꯤ ꯇꯣꯝꯕ, ꯅꯌꯥꯝꯕꯅ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯗꯦꯗ꯫ ꯀꯩꯅꯣꯗ ꯄꯥꯕꯨꯡ, ꯀꯅꯥꯗ ꯏꯀꯥꯏꯗꯧꯔꯤꯒꯦ? ꯏꯀꯥꯏ ꯂꯩꯀꯥꯟꯗ ꯅꯨꯄꯤ ꯀꯥꯏꯅꯔꯣ ꯍꯥꯏꯔꯣ? ꯍꯩꯃ, ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯏꯆꯥꯗꯤ ꯐꯅ ꯌꯥꯝꯅ ꯇꯞꯄ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇꯗꯤ ꯅꯃꯥꯏꯗꯨ ꯁꯎꯟ ꯇꯣꯞꯄꯝꯃꯦꯗꯅ꯫ ꯏꯆꯥꯒꯤ ꯃꯇꯧꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯈꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯃꯥ ꯅꯄꯥꯒꯥꯏꯁꯦ ꯄꯤꯖꯅꯤꯡꯉꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯃꯅꯤ ꯃꯀꯣꯛꯇ ꯍꯣꯠꯇꯨꯅ ꯅꯣꯛꯃꯤ꯫ ꯑꯁ ꯄꯥꯕꯨꯡ, ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯗꯨꯛ ꯍꯥꯛꯅ ꯃꯤ ꯄꯤꯖꯅꯤꯡꯗꯕꯗꯤ ꯇꯧꯗꯦꯗ꯫ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔ ꯈꯖꯤꯛ ꯍꯜꯂꯦ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯑꯗꯣ ꯃꯥꯅꯕꯨ ꯇꯣꯡꯉꯣꯅ ꯍꯥꯏꯔꯗꯤ ꯈꯨꯗꯣꯝꯕꯤꯗ ꯅꯠꯇꯦ, ꯈꯨꯅꯥꯎꯕꯤꯗ ꯇꯣꯡꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯆꯥꯗꯤꯅꯦ ꯄꯥꯕꯨꯡꯁꯨ ꯇꯧꯔꯤꯗꯨꯅꯤ, ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ, ꯇꯧꯁꯨ ꯇꯧꯅꯤ꯫ ꯄꯣꯏꯔꯩꯅ, ꯃꯥꯅꯤ꯫ ꯃꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯃꯨꯛꯇꯪꯒ ꯍꯜꯂꯛꯎꯅꯦ꯫ ꯃꯅꯤ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯂꯨꯝꯗꯨꯅ, ꯗꯥꯆꯧꯕ, ꯀꯩꯁꯨ ꯅꯠꯇꯦ, ꯁꯨꯝ ꯀꯩꯗꯧꯔꯕ? ꯀꯩꯁꯨ ꯅꯠꯇ꯭ꯔꯒ ꯀꯩꯒꯤꯅꯣ ꯏꯃꯥꯒꯤ ꯃꯇꯨꯡꯗ ꯂꯣꯠꯂꯤꯗꯨꯅ? ꯃꯅꯤ ꯐꯠꯊꯣꯛꯇꯨꯅ, ꯂꯣꯠꯇꯦꯍꯦ꯫ ꯌꯥꯏꯃ ꯃꯆꯥ ꯑꯅꯤꯒꯤ ꯀꯨꯝꯍꯩꯗ ꯅꯣꯛꯆꯩ꯫ ꯍꯥꯏ ꯑꯇꯣꯝꯕ, ꯅꯪꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯨꯕꯨ ꯏꯄꯥꯕꯨ? ꯍꯥꯏꯗꯦ, ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯁꯨꯝ ꯏꯃꯥꯟꯅꯕꯅ ꯍꯥꯏꯌꯣꯅ, ꯅꯠꯇꯦ, ꯀꯩꯅꯣꯅꯦ? ꯀꯔꯤ ꯍꯨꯔꯥꯜꯂꯨꯏꯅꯣ? ꯅꯪꯅꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯅ, ꯅꯔꯩꯒ ꯑꯗꯨ ꯇꯠꯂꯤ꯫ ꯅꯪꯕꯨ ꯅꯍꯥꯟꯈꯩ ꯅꯔꯩ ꯇꯠꯄ꯭ꯔꯅꯦ? ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯃꯅꯤ ꯏꯄꯪ ꯄꯪꯅ,
ꯍꯥ ꯀꯥꯏꯗꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯃꯥꯏ꯫ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ꯫ ꯃꯅꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯗꯥꯆꯧꯕ ꯐꯥꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯑꯣ ꯅꯄꯥꯅ ꯆꯥꯅꯦ ꯃꯤꯆꯪ ꯑꯣꯏꯈꯤꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯏꯆꯥ ꯑꯇꯣꯝꯕꯒꯤꯁꯨ ꯃꯃꯥ ꯑꯩ ꯂꯩ꯫ ꯃꯅꯤ ꯅꯪ ꯑꯃ ꯍꯣꯃꯣꯗꯧꯅ ꯏꯇꯧ ꯇꯧꯏꯀꯣ꯫ ꯑꯁ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯗꯥꯆꯧꯕ꯫ ꯃꯤ ꯅꯅꯥꯎ ꯅꯨꯄꯤꯅ ꯑꯩꯁꯦ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯄꯩꯅꯦ ꯉꯥꯎꯁꯤꯜꯂꯛꯏꯁꯤ ꯈꯪꯕ꯭ꯔꯥ? ꯀꯔꯤꯕ? ꯑꯗꯨꯗꯅꯤ ꯍꯥꯏꯕ ꯉꯥꯏꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯟꯗꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯊꯣꯝꯃꯤ꯫ ꯑꯣꯏꯃꯥ ꯁꯤꯔꯦ! ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯈ꯭ꯔꯦ꯫